ꯑꯍꯥꯟꯕꯃꯛꯇꯗ ꯁꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯃꯤꯔꯥ ꯊꯣꯛꯆꯣꯝꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯏꯪꯒꯥꯂꯩ ꯆꯅꯨ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯂꯝꯇꯥꯒꯤ ꯌꯥꯎꯁꯪ ꯅꯛꯁꯤꯜꯂꯛꯂꯤ꯫ ꯂꯩꯁꯥꯕꯤ ꯃꯌꯥꯝꯅ ꯃꯍꯧꯁꯥꯒꯨꯝ ꯍꯔꯥꯎ ꯍꯔꯥꯎ ꯄꯨꯟꯖꯤꯟꯅꯗꯨꯅ ꯊꯧꯔꯤ ꯊꯠꯄꯅ ꯊꯠꯄ, ꯂꯝꯕꯤꯗ ꯁꯦꯜ ꯊꯠꯇꯨꯅ ꯌꯥꯎꯁꯪ ꯊꯥꯕꯜꯒꯤ ꯀꯣꯏꯂꯥꯡ ꯂꯥꯡꯅꯔꯤ꯫ ꯏꯕꯦꯆꯥ ꯏꯁꯧ ꯂꯥꯡ ꯂꯥꯡꯗꯨꯅ ꯍꯧꯒꯠꯂꯛꯏ꯫ ꯍꯩꯊꯥꯖꯥ, ꯅꯪ ꯂꯦꯡꯈꯠꯄ ꯌꯥꯗ꯭ꯔꯤꯕꯔꯣ? ꯃꯤ ꯇꯣꯝꯕꯤ ꯍꯣꯏ ꯌꯦꯡꯉꯨꯁꯨ, ꯏꯃꯨꯡ ꯃꯪꯒꯣꯜ ꯁꯤꯠ ꯅꯥꯟꯅ ꯂꯣꯏꯁꯤꯜꯂꯝꯒꯅꯤ, ꯁꯨꯝ ꯐꯃꯨꯡꯁꯤꯗ ꯃꯔꯨꯝ ꯀꯣꯟꯗꯅ ꯂꯩꯅꯤꯕ꯫ ꯀꯔꯤ ꯃꯔꯨꯝꯅꯣ ꯅꯪꯅ ꯀꯣꯜꯂꯤꯗꯨꯕꯣ? ꯑꯩꯅꯅꯦ ꯆꯪꯉꯛꯄꯗ ꯍꯧꯒꯠꯂꯝꯃꯨꯀꯣ꯫ ꯊꯥꯖ ꯇꯟ ꯇꯟꯅ ꯍꯧꯒꯠꯇꯨꯅ ꯐꯃꯨꯡ ꯐꯥꯅꯨꯡ ꯂꯣꯏꯁꯤꯜꯂꯤ꯫ ꯃꯥꯅ ꯂꯣꯏꯁꯤꯜꯂꯤꯅꯤ ꯇꯧꯔꯤꯕꯗꯨ ꯃꯃꯥꯅ ꯎꯔꯕꯗꯤ ꯉꯥꯡꯉꯛꯀꯗꯕ ꯈꯨꯂꯣꯏꯁꯤꯟꯅꯤ꯫ ꯃꯃꯥꯅ ꯆꯪꯉꯛꯑꯐꯥꯎꯕ ꯐꯃꯨꯡ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯝꯗꯕꯗꯨꯗ ꯑꯃꯨꯛ ꯏꯁꯧ ꯇꯧꯔꯛꯏ꯫ ꯅꯪ ꯏꯁꯤꯡ ꯍꯩꯖꯤꯜꯂꯛꯑꯣ ꯍꯥꯏꯕ꯭ꯔꯣ? ꯍꯥ? ꯍꯧꯖꯤꯛ ꯐꯥꯎꯕ ꯏꯃꯨꯡ ꯃꯪꯒꯣꯜ ꯋꯥꯏ ꯇꯥꯁꯤꯜꯂꯝꯗ꯭ꯔꯤꯁꯦ? ꯉꯁꯥꯏ ꯂꯩꯍꯧꯕꯗꯨ ꯂꯦꯡꯉꯝꯗ꯭ꯔꯤꯁꯦ? ꯊꯥꯖꯅ ꯑꯁ, ꯑꯩꯁꯨ ꯂꯣꯏꯁꯤꯜꯂꯤꯁꯤꯗꯤ ꯏꯃꯥ꯫ ꯉꯥꯡꯅꯗ꯭ꯔꯤꯈꯩ ꯇꯧꯗꯦꯕ, ꯆꯠꯂꯣ꯫ ꯀꯅꯥ ꯍꯧꯖꯤꯛ ꯐꯥꯎꯕ ꯇꯨꯝꯅꯔꯤꯒꯦ ꯌꯦꯡꯉꯨꯁꯨ꯫ ꯊꯥꯖ ꯌꯥꯍꯧꯗꯨ ꯈꯔ ꯊꯦꯡꯅ ꯍꯧꯒꯠꯆꯔꯕꯁꯨ ꯃꯥꯒꯤ ꯅꯪꯅꯕ ꯊꯕꯛꯇꯤ ꯂꯣꯏꯁꯤꯜꯂꯤ꯫ ꯏꯃꯨꯡ ꯃꯪꯒꯣꯜ ꯁꯤꯆꯤꯟ ꯇꯥꯁꯤꯟ ꯇꯧꯔꯒ ꯂꯥꯏ ꯊꯥꯎꯃꯩ ꯀꯠꯅꯅꯕ ꯁꯦꯝ ꯁꯥꯔꯝꯃꯒ ꯏꯔꯨꯖꯕ ꯆꯪꯈ꯭ꯔꯤ꯫ ꯊꯥꯖꯒꯤ ꯃꯃꯥꯗꯨꯅ ꯆꯥꯛ ꯏꯁꯤꯡ ꯍꯣꯠꯅꯔꯤ꯫ ꯃꯔꯛꯇꯨꯗ ꯂꯩꯀꯥꯏꯒꯤ ꯃꯅꯥꯎꯅꯨꯄꯤ ꯇꯣꯝꯕꯤꯅ ꯌꯥꯎꯁꯪ ꯊꯥꯕꯜ ꯁꯦꯜ ꯇꯠꯂꯨꯁꯤ ꯍꯥꯏꯗꯨꯅ ꯍꯧꯕ ꯂꯥꯛꯏ꯫ ꯆꯦ ꯊꯥꯖ, ꯅꯪ ꯊꯣꯛꯑꯣꯏꯗ꯭ꯔꯣ? ꯅꯍꯥꯟꯗꯒꯤ ꯃꯣꯏ ꯃꯊꯛ ꯂꯩꯀꯥꯏ ꯂꯩꯁꯥꯕꯤꯈꯩꯅ ꯁꯦꯜ ꯊꯠꯁꯤ ꯊꯣꯛꯂꯛꯑꯣ ꯍꯥꯏꯌꯦ꯫ ꯑꯩꯁꯨ ꯅꯍꯥꯟꯈꯩ ꯊꯕꯛ ꯊꯥꯗꯣꯛ ꯌꯥꯗꯕꯩ ꯊꯣꯛꯇꯦ꯫ ꯊꯣꯛꯎꯁꯤꯅ꯫ ꯑꯩꯁꯨ ꯏꯇꯣꯝꯇ ꯇꯟꯕꯒꯤ ꯊꯣꯛꯇꯦ꯫ ꯊꯣꯛꯎꯁꯤ ꯊꯣꯛꯎꯁꯤ꯫ ꯑꯩꯁꯤ ꯂꯣꯏꯁꯤꯜꯂꯝꯈꯤꯒꯦ꯫ ꯄꯥꯛꯄꯤꯁꯨ ꯀꯧꯔꯛꯑꯣ, ꯄꯨꯂꯞ ꯊꯣꯛꯃꯤꯟꯅꯁꯤ꯫ ꯍꯣꯏ, ꯅꯪ ꯂꯣꯏꯁꯤꯜꯂꯝꯃꯣ꯫ ꯇꯣꯝꯕꯤꯅ ꯄꯥꯛꯄꯤ ꯍꯧꯕ ꯆꯠꯈ꯭ꯔꯤꯀꯥꯟꯗ ꯊꯥꯖ ꯃꯥꯅ ꯇꯧꯒꯗꯕ ꯊꯕꯛ ꯊꯧꯔꯝ ꯂꯣꯏꯁꯤꯜꯂꯝꯅꯕ ꯀꯟꯅ ꯍꯣꯠꯅꯔꯤ꯫ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯗꯨꯅ ꯆꯥꯛ ꯊꯣꯡꯂꯤꯕ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯗꯨꯅ ꯊꯥꯕꯜꯒꯤ ꯁꯦꯜ ꯊꯠꯄ ꯊꯣꯛꯎꯒꯦ ꯍꯥꯏꯕ ꯆꯪꯉꯛꯏ꯫ ꯏꯃꯥ, ꯈꯣꯏꯗꯣ ꯁꯦꯜ ꯊꯠꯁꯤ ꯊꯣꯛꯂꯛꯑꯣ ꯍꯥꯏꯌꯦ꯫ ꯈꯣꯏ ꯃꯌꯥꯏ ꯂꯩꯀꯥꯏ ꯀꯅꯥꯝ ꯊꯣꯛꯂꯛꯇꯦ, ꯉꯁꯤ ꯊꯣꯛꯂꯛꯑꯣꯌꯦ꯫ ꯄꯥꯛꯄꯤ ꯑꯩꯈꯣꯏ ꯑꯍꯨꯝ ꯊꯣꯛꯎꯒꯦ꯫ ꯏꯕꯦꯆꯥꯗꯨ ꯏꯁꯧ ꯇꯧꯔꯒ ꯈꯨꯝꯃꯛꯏ꯫ ꯉꯁꯥꯏꯅ ꯁꯤ ꯊꯕꯛꯁꯤ ꯂꯣꯏꯁꯤꯜꯂꯝꯃꯒ ꯊꯣꯛꯑꯗꯤ ꯐꯔꯣꯏꯗ꯭ꯔꯥ? ꯑꯩꯅ ꯀꯌꯥꯔꯛꯅꯣ ꯍꯧꯒꯠꯂꯣ ꯍꯧꯒꯠꯂꯣꯅ ꯂꯥꯎꯔꯤꯁꯦ, ꯍꯥ? ꯍꯣ, ꯑꯗꯣ ꯑꯩ ꯃꯤꯀꯞ ꯊꯣꯛꯂꯛꯇꯕꯒꯤꯅ ꯍꯥꯏꯕ꯫ ꯃꯤꯀꯞ ꯊꯣꯛꯂꯛꯑꯒ ꯍꯧꯒꯠꯂꯛꯏꯁꯤꯗꯤ꯫ ꯏꯕꯦꯆꯥ ꯇꯞꯅ꯫ ꯆꯥꯛ ꯆꯥꯔꯒ ꯊꯣꯛꯀꯦ ꯍꯥꯏꯔꯣ? ꯆꯥꯛ ꯂꯣꯏꯔꯦ, ꯅꯣꯏ ꯑꯍꯨꯝ ꯆꯥꯊꯣꯛꯃꯤꯟꯅꯈ꯭ꯔꯣ꯫ ꯆꯥꯔꯔꯣꯏꯒꯦ꯫ ꯃꯣꯏ ꯑꯁꯣꯝ ꯂꯩꯁꯥꯕꯤꯈꯩꯗꯣ ꯌꯥꯝ ꯇꯜꯂꯦ꯫ ꯅꯍꯥꯟꯈꯩꯁꯨ ꯊꯣꯛꯇꯦ, ꯉꯁꯤ ꯊꯦꯡꯅ ꯊꯣꯛꯂꯦꯅ ꯏꯁꯧ ꯂꯥꯡꯉꯛꯇꯧ ꯃꯥꯜꯂꯦ꯫ ꯁꯣꯝꯗ ꯇꯣꯝꯕꯤ ꯄꯥꯛꯄꯤꯁꯨ ꯊꯣꯛꯂꯛꯏ꯫ ꯆꯥꯛꯇꯣ ꯍꯜꯂꯛꯂꯒ ꯆꯥꯔꯒꯦꯅ ꯃꯈꯣꯏ ꯑꯍꯨꯝ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯊꯣꯛꯂꯛꯏ꯫ ꯃꯈꯣꯏꯒꯤ ꯂꯩꯀꯥꯏ ꯂꯩꯁꯥꯕꯤ ꯌꯥꯝꯗꯦꯅ ꯃꯊꯛ ꯂꯩꯀꯥꯏꯒ ꯄꯨꯟꯁꯤꯟꯅꯗꯨꯅ ꯆꯣꯡꯕꯅꯤ꯫ ꯃꯈꯣꯏ ꯈꯔꯁꯨ ꯂꯩꯔꯝꯃꯤ꯫ ꯃꯊꯛ ꯂꯩꯀꯥꯏꯒꯤ ꯂꯩꯁꯥꯕꯤ ꯑꯃꯅ ꯁꯅꯥꯅ, ꯅꯣꯏ ꯑꯇꯩ ꯂꯩꯁꯥꯕꯤ ꯊꯣꯛꯂꯛꯇ꯭ꯔꯤ ꯀꯩꯒꯤꯅꯣ? ꯇꯣꯝꯕꯤꯅ, ꯏꯆꯦ, ꯃꯣꯏ ꯃꯆꯦꯗꯣ ꯃꯁꯥ ꯉꯝꯗꯦꯅ ꯃꯆꯦ ꯃꯅꯥꯛꯇ ꯂꯩꯅꯈꯤꯕ ꯌꯥꯎꯋꯦ꯫ ꯃꯦꯝꯆꯥꯅ, ꯑꯥꯗꯩ ꯑꯍꯟ ꯑꯃ ꯂꯥꯛꯏꯁꯦ, ꯑꯁꯤ ꯊꯠꯂꯣ ꯅꯣꯏ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯔꯥꯛꯄ ꯃꯤ ꯊꯠꯇꯨꯅ ꯃꯣꯏ ꯊꯥꯕꯜꯒꯤ ꯁꯦꯜ ꯊꯠꯂꯤ꯫ ꯂꯥꯛꯂꯤꯕ ꯑꯍꯜꯗꯨ ꯊꯠꯇꯨꯅ ꯃꯣꯏ ꯃꯌꯥꯝ ꯆꯪꯗꯨꯅ ꯁꯦꯜ ꯂꯧꯒꯗꯕꯒꯤ ꯉꯥꯏꯔꯤ꯫ ꯁꯅꯥꯅ, ꯈꯨꯔꯥ, ꯀꯩꯅꯣ? ꯃꯈꯩꯈꯛꯁꯤꯅ ꯀꯩꯗꯧꯗꯣꯏꯅꯣ? ꯂꯨꯄꯥ 5 ꯍꯥꯞꯄꯝꯃꯣ꯫ ꯁꯦꯜꯁꯨ ꯗꯃꯥ ꯑꯃ ꯇꯥꯜꯂꯤꯗꯨꯕꯨ꯫ ꯇꯥ ꯁꯥꯖꯧꯁꯨ ꯁꯦꯜ ꯇꯥꯟꯕ ꯃꯌꯥꯝ ꯀꯜꯂꯤꯗꯨꯕꯨ꯫ ꯄꯥꯛꯄꯤꯅ, ꯑꯗꯨꯅꯦ, ꯇꯥ ꯁꯥꯖꯧ ꯂꯨꯍꯣꯡꯕꯗ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯊꯕꯛꯀ ꯅꯣꯝꯕꯤꯗꯣꯏꯅꯤꯗ ꯈꯨꯔꯥ꯫ ꯁꯣꯝꯗꯅ ꯃꯃꯥꯏ ꯃꯃꯤꯠ ꯈꯨꯝꯖꯤꯜꯂꯒ ꯁꯥꯖꯧꯗꯨ ꯎꯗꯅꯕ ꯀꯟꯅ ꯂꯣꯠꯂꯤ꯫ ꯁꯥꯖꯧꯁꯤ ꯊꯥꯏꯅꯗꯒꯤ ꯍꯧꯅ ꯃꯃꯥꯏꯁꯨ ꯈꯔ ꯁꯣꯟꯖꯕꯅꯤ꯫ ꯃꯥꯅ ꯌꯥꯝꯅ ꯅꯨꯡꯁꯤꯖꯕꯤ ꯃꯣꯏ ꯈꯨꯟꯗꯨꯗ ꯊꯥꯔꯤ ꯀꯧꯕ ꯅꯨꯄꯤ ꯑꯃ ꯂꯩ꯫ ꯃꯥꯅ ꯅꯣꯡꯃ ꯅꯨꯡꯁꯤ ꯍꯥꯏꯔꯨꯕꯗꯁꯨ ꯈꯨꯄꯥꯛ ꯊꯥꯔꯛꯈꯤꯕꯅꯤ꯫ ꯊꯥꯔꯤꯛ ꯃꯁꯥꯃꯛꯁꯨ ꯊꯧꯔꯤ ꯊꯠꯂꯤꯕꯗꯨ ꯊꯣꯛꯂꯛꯇꯨꯅ ꯌꯥꯎꯔꯤꯕꯅꯤ꯫ ꯊꯥꯔꯤꯛꯁꯤ ꯃꯁꯛꯇꯗꯤ ꯌꯥꯝꯅ ꯏꯪꯖ ꯇꯞꯆꯕꯤ ꯃꯥꯜꯂꯤ, ꯑꯗꯨꯕꯨ ꯃꯥꯒ ꯇꯤꯟꯅ ꯂꯣꯏꯅꯕ ꯂꯩꯁꯥꯕꯤꯈꯩꯅꯗꯤ ꯃꯥꯒꯤ ꯃꯒꯨꯟ ꯆꯞ ꯆꯥꯅ ꯈꯪꯏ꯫ ꯑꯗꯨꯕꯨ ꯅꯨꯡꯁꯤꯕ ꯍꯥꯏꯁꯤꯗꯤ ꯅꯨꯡꯁꯤꯕꯅꯤ꯫ ꯐꯅ ꯃꯆꯤꯟ ꯀꯜꯂꯁꯨ ꯑꯗꯨꯝ ꯅꯨꯡꯁꯤꯕ ꯖꯥꯠꯅꯤ ꯁꯥꯖꯧꯅ꯫ ꯊꯥꯔꯤꯛ ꯆꯪꯁꯤꯜꯂꯛꯇꯨꯅ, ꯈꯨꯔꯥ, ꯂꯨꯄꯥ 5 ꯈꯛ ꯍꯥꯞꯄꯁꯤꯗ ꯌꯥꯝ ꯂꯤꯛꯁꯤꯜꯂꯛꯀꯅꯨꯗ꯫ ꯊꯥꯖꯅ, ꯑꯉꯝ ꯑꯉꯝꯕ ꯑꯗꯨꯝ ꯍꯥꯞꯄꯤꯔꯝꯃꯣ ꯈꯨꯔꯥ꯫ ꯌꯥꯎꯔꯛꯇ꯭ꯔꯕꯣ ꯁꯦꯜ? ꯊꯥꯔꯤꯛꯅ, ꯀꯩꯅꯣ ꯑꯉꯝꯕ ꯍꯥꯏꯗꯤ? ꯈꯨꯔꯥ, 5 ꯍꯥꯞꯄꯝꯃꯨꯀꯣ, ꯌꯥꯔꯣꯏꯀꯣ꯫ ꯁꯥꯖꯧꯗꯨ ꯏꯀꯥꯏꯕꯒ ꯁꯦꯜ ꯁꯨꯗꯕꯒ ꯐꯨꯔꯤꯠ ꯈꯥꯎꯗꯒꯤ ꯂꯨꯄꯥ 3ꯗꯨ ꯂꯧꯊꯣꯛꯂꯒ ꯂꯪꯁꯜꯂꯝꯗꯨꯅ
ꯃꯥꯒꯤ ꯃꯈꯣꯡꯗꯨ ꯅꯨꯡꯁꯤꯠꯇꯒꯤ ꯍꯦꯟꯅ ꯌꯥꯡꯅ ꯆꯠꯈꯤ꯫ ꯊꯥꯔꯤꯛꯅ ꯂꯨꯄꯥ 3ꯁꯤ ꯂꯪꯁꯤꯜꯂꯝꯃꯒ ꯀꯩꯅꯣ? ꯈꯨꯔꯥꯁꯤꯅ ꯑꯃꯥꯡꯕ ꯅꯥꯟꯗꯔꯛꯄꯗꯧꯅ ꯆꯠꯈ꯭ꯔꯤꯁꯤꯅ? ꯑꯁꯨꯝꯅ ꯑꯔꯥꯛ ꯑꯔꯥꯛꯄ ꯃꯤꯗꯒꯤ ꯁꯦꯜ ꯊꯠꯇꯨꯅ ꯊꯥꯕꯜ ꯁꯤꯟꯕꯒꯤ ꯋꯥꯔꯤꯁꯨ ꯃꯣꯏ ꯃꯁꯦꯟ ꯁꯥꯟꯅꯔꯤ꯫ ꯅꯨꯃꯤꯠ ꯆꯞ ꯌꯨꯡꯁꯤꯜꯂꯛꯄ ꯃꯇꯝꯅꯤ꯫ ꯊꯥꯖꯅ ꯊꯥꯔꯦꯛ ꯈꯣꯏ ꯆꯪꯉꯒꯦ, ꯍꯣꯔꯦꯟ ꯑꯃꯨꯛ ꯊꯣꯛꯂꯛꯀꯦ, ꯊꯕꯛ ꯏꯪꯈꯥꯡ ꯈꯔ ꯂꯣꯏꯁꯤꯜꯂꯨꯒꯦ꯫ ꯊꯥꯔꯤꯛ ꯌꯥꯝ ꯁꯥꯎꯅꯤꯡꯅ ꯀꯩꯅꯣ ꯊꯣꯛꯂꯛꯄꯗ ꯉꯥꯏꯔꯤ꯫ ꯄꯥꯛꯄꯤꯅ ꯍꯧꯖꯤꯛꯇꯤ ꯅꯨꯡꯁꯥꯁꯨ ꯍꯥꯏꯒꯠꯇꯅ ꯁꯥꯏ, ꯃꯤꯁꯨ ꯄꯥꯛꯅ ꯂꯥꯛꯇꯦ, ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯤ ꯊꯕꯛ ꯏꯪꯈꯥꯡ ꯍꯟꯅꯔꯛꯄ ꯃꯇꯝꯗ ꯊꯣꯛꯁꯤ, ꯁꯤꯗꯤ ꯌꯥꯝ ꯁꯥꯏꯌꯦ꯫ ꯇꯁꯦꯡꯕꯗꯤ ꯃꯣꯏꯅ ꯊꯧꯔꯤ ꯊꯠꯂꯤꯅꯦꯅ ꯊꯠꯂꯤꯕꯗꯨ ꯃꯤꯁꯨ ꯄꯥꯛꯅ ꯂꯥꯛꯄ ꯅꯠꯇꯦ, ꯃꯌꯨꯝꯗ ꯂꯩꯕ ꯇꯟꯗꯨꯅ ꯂꯩꯀꯥꯏꯒꯤ ꯈꯨꯜꯂꯛꯇ ꯋꯥꯊꯤ ꯋꯥꯔꯦꯝ ꯉꯥꯡꯅꯅꯤꯡꯕꯒꯤ꯫ ꯊꯥꯔꯤꯛ ꯃꯥꯒ ꯆꯥꯟꯅꯖꯕꯤ ꯃꯃꯥꯟꯅꯕꯤ ꯁꯅꯥ ꯑꯃꯗꯤ ꯃꯦꯝꯆꯥ ꯍꯧꯗꯨꯅ ꯃꯌꯥꯝꯒꯤ ꯊꯥꯕꯜꯒꯤ ꯅꯃꯥꯗ ꯌꯥꯍꯧꯔꯛꯄꯗꯒꯤ ꯂꯩꯔꯤꯕꯅꯤ꯫ ꯊꯥꯔꯤꯛ ꯃꯁꯛ ꯃꯇꯧ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯐꯖꯩ, ꯍꯦꯛ ꯌꯦꯡꯕꯗ ꯌꯥꯝꯅ ꯏꯪ ꯇꯞꯄꯤ, ꯃꯣꯡ ꯍꯥꯖꯗꯕꯤ ꯃꯥꯜꯂꯤ꯫ ꯑꯗꯨꯕꯨ ꯃꯥꯅ ꯑꯣꯏꯔꯤꯕꯗꯤ ꯃꯣꯟꯅ ꯁꯦꯡꯒꯥꯎ ꯂꯥꯛꯄꯦ ꯍꯥꯏꯗꯨꯅꯤ꯫ ꯃꯣꯏ ꯂꯩꯁꯥꯕꯤ ꯃꯁꯦꯟꯅꯗꯤ ꯈꯪꯅꯩ, ꯄꯥꯛꯄꯤꯅꯗꯤ ꯊꯥꯔꯤꯛꯁꯤ ꯃꯥꯒꯤ ꯃꯃꯥꯒꯤ ꯃꯕꯨꯡ, ꯃꯥꯒꯤꯅ ꯃꯥꯃꯒꯤ ꯃꯆꯥ ꯑꯣꯏꯕꯅꯤꯅ ꯌꯥꯝꯅ ꯂꯨꯅ ꯈꯟꯖꯩ꯫ ꯊꯥꯔꯤꯛ ꯈꯣꯟꯖꯦꯜ ꯈꯔ ꯀꯟꯇꯛꯅ ꯍꯣꯏ ꯍꯣꯏ ꯆꯪꯉꯣ, ꯁꯨꯝꯕ ꯃꯌꯥꯝꯒꯤ ꯑꯣꯏꯕ ꯊꯕꯛꯁꯤꯅ ꯑꯩꯈꯣꯏꯗ ꯂꯣꯏꯅ ꯏꯟꯁꯤꯜꯂꯝꯃꯣ, ꯍꯣꯔꯦꯟꯗꯤ ꯌꯨꯝ ꯌꯨꯝ ꯆꯪꯉꯒ ꯁꯦꯜ ꯈꯥꯏꯗꯧꯅꯤ, ꯉꯟꯅ ꯊꯣꯛꯂꯛꯎ꯫ ꯄꯥꯛꯄꯤꯅ ꯍꯣꯏ ꯂꯥꯛꯑꯣ ꯆꯦ ꯊꯥꯖ꯫ ꯊꯥꯖꯅ ꯄꯥꯈꯠꯀꯅꯣ ꯄꯥꯈꯠꯀꯅꯣ, ꯑꯩꯈꯣꯏꯁꯨ ꯌꯥꯗꯇꯩꯅꯤ, ꯅꯣꯏꯗꯧꯅ ꯅꯆꯤꯟ ꯅꯅꯥꯎ ꯅꯨꯄꯤ 2-3 ꯌꯥꯎꯗꯅ ꯑꯃꯅ ꯁꯤꯟꯅꯅꯤꯁꯨ ꯅꯠꯇꯦ, ꯑꯗꯨꯅꯅꯤ ꯋꯥꯔꯧꯅ ꯌꯥꯗꯦ꯫ ꯍꯧꯖꯤꯛꯁꯤꯗ ꯊꯕꯛ ꯂꯩꯕꯁꯨ ꯅꯠꯇꯦ, ꯌꯨꯝꯒꯤ ꯊꯕꯛ ꯈꯔ ꯂꯣꯏꯁꯤꯜꯂꯝꯃꯒ ꯊꯣꯛꯂꯛꯀꯦ, ꯑꯩꯈꯣꯏ ꯊꯣꯛꯂꯛꯑꯒ ꯅꯣꯏ ꯑꯃꯨꯛ ꯆꯪꯉꯣ, ꯑꯃꯨꯛ ꯁꯤꯟꯅꯁꯤ꯫ ꯊꯥꯔꯤꯛꯅ ꯍꯣꯏ ꯆꯪꯉꯣ ꯆꯪꯉꯣ꯫ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯆꯪꯉꯛꯏ ꯃꯥꯒꯤ ꯃꯌꯨꯝꯗ꯫ ꯃꯃꯥ ꯃꯄꯥꯅ ꯊꯕꯛ ꯆꯠꯅꯈꯤꯕꯒꯤ ꯃꯌꯨꯝ ꯃꯥꯡꯒꯣꯟ ꯆꯥꯏꯔꯤꯕ ꯂꯣꯏꯁꯤꯟꯗꯧꯕ ꯊꯕꯛ ꯏꯪꯈꯥꯡ ꯃꯃꯥ ꯃꯄꯥꯁꯤꯡ ꯍꯜꯂꯛꯇ꯭ꯔꯤꯀꯥꯟꯗ ꯂꯣꯏꯁꯤꯟꯅꯕ ꯂꯥꯛꯅꯩ꯫ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯊꯣꯛꯄ ꯑꯗꯨ ꯅꯪꯅꯅꯕ ꯍꯣꯠꯅꯖꯩ꯫ ꯑꯁꯣꯝꯗ ꯊꯥꯔꯤꯛ ꯃꯥꯒ ꯈꯔ ꯅꯛꯅꯕ ꯃꯤꯋꯥ ꯉꯥꯡꯅꯕ ꯅꯨꯡꯉꯥꯏꯕ ꯃꯃꯥꯟꯅꯕꯤ 2ꯗꯨ ꯄꯨꯟꯁꯤꯜꯂꯒ ꯋꯥꯔꯤ ꯇꯧꯏ, ꯆꯪꯈ꯭ꯔꯤꯕ ꯃꯈꯣꯏ 3ꯒꯤ ꯃꯔꯝꯗ꯫ ꯊꯥꯔꯤꯛꯅ ꯃꯣꯏ ꯀꯥꯡꯕꯨꯁꯦ ꯊꯕꯛ ꯌꯥꯝ ꯆꯤꯟꯕꯩ ꯃꯑꯣꯡꯗ, ꯑꯩꯈꯣꯏꯁꯤꯅ ꯃꯌꯥꯝꯒꯤ ꯃꯤꯅꯥꯏꯅꯤꯅꯦ ꯃꯣꯏꯅ ꯈꯜꯂꯤꯁꯦ꯫ ꯃꯦꯝꯆꯥꯅ ꯑꯩꯈꯣꯏꯗꯤ ꯌꯨꯝꯗ ꯊꯕꯛ ꯂꯩꯇꯕꯩ ꯃꯑꯣꯡꯅꯦ, ꯏꯅꯥꯎꯅꯨꯄꯤ ꯂꯩꯕꯒꯤ ꯁꯨꯝ ꯁꯤꯗ ꯊꯣꯛꯄꯩ ꯋꯥꯅꯤ꯫ ꯁꯅꯥꯅ ꯃꯤꯅ ꯍꯥꯏꯔꯝꯃꯤꯗꯣ ꯆꯨꯝꯗ꯭ꯔꯣ ꯑꯗꯨꯗꯤ? ꯃꯣꯏ 3ꯗꯣ ꯃꯇꯣꯝ ꯄꯣꯛꯄꯤ ꯉꯥꯛꯇꯅꯤ꯫ ꯃꯦꯝꯆꯥꯅ ꯑꯗꯨ ꯑꯣꯏꯔꯁꯨ ꯑꯩꯈꯣꯏ ꯍꯥꯏꯅꯔꯤꯁꯦ ꯁꯤꯅ ꯃꯣꯏꯁꯨ ꯊꯥꯕꯜ ꯆꯣꯡꯕ ꯌꯥꯎꯗꯣꯏꯅꯤ, ꯑꯗꯨꯅ ꯃꯣꯏꯁꯨ ꯁꯤꯗ ꯐꯝꯕ ꯌꯥꯎꯕ ꯌꯥꯏ ꯍꯥꯏꯕꯅꯤꯗ꯫ ꯊꯥꯔꯤꯛ ꯅꯣꯛꯇꯨꯅ ꯍꯣꯏꯁꯦ, ꯑꯩꯈꯣꯏꯅ ꯈꯟꯅꯔꯤꯁꯤꯅ ꯂꯣꯏ ꯑꯆꯨꯝꯕꯅꯤ, ꯃꯇꯝ ꯄꯨꯝꯕꯗ ꯑꯩꯈꯣꯏꯅ ꯆꯨꯝꯒꯗꯕꯅꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯣꯟꯁꯤꯟꯅꯗꯨꯅ ꯅꯣꯛꯃꯤꯟꯅꯩ꯫ ꯃꯇꯝ ꯈꯔꯁꯨ ꯍꯧꯖꯤꯟꯈ꯭ꯔꯦ꯫ ꯃꯊꯛ ꯂꯩꯀꯥꯏ ꯂꯩꯁꯥꯕꯤꯁꯤꯡ ꯑꯁꯤ ꯃꯕꯨꯛ ꯈꯔ ꯐꯠꯅꯗꯦ, ꯑꯗꯨꯅ ꯃꯣꯏ ꯃꯌꯥꯏ ꯂꯩꯀꯥꯏ ꯑꯃꯅꯤ ꯊꯣꯛꯂꯛꯏ ꯊꯣꯛꯂꯛꯇꯦꯅ ꯃꯔꯩ ꯑꯗꯨ ꯃꯣꯏ ꯃꯁꯦꯟ ꯄꯪꯌꯦꯠꯇꯁꯨ ꯌꯦꯠꯅꯩ꯫ ꯌꯥꯎꯁꯪ ꯅꯣꯡ ꯅꯤꯅꯤ ꯈꯛꯇꯃꯛ ꯉꯥꯏꯁꯤꯜꯂꯛꯂꯤ꯫ ꯌꯥꯎꯁꯪ ꯅꯤꯅꯤ ꯆꯟꯕꯗ ꯊꯥꯕꯜ ꯆꯣꯡꯒꯅꯤꯅ ꯂꯩꯁꯥꯕꯤ ꯃꯌꯥꯝ ꯃꯈꯣꯏꯅ ꯍꯦꯛ ꯄꯨꯟꯕ ꯈꯣꯡꯅꯥꯡ ꯃꯈꯣꯡꯗ ꯋꯥꯔꯤ ꯇꯥꯅꯔꯤ꯫ ꯊꯥꯔꯤꯛꯅ ꯑꯩꯈꯣꯏ ꯄꯥꯛꯄꯤ ꯍꯣꯏ ꯍꯧꯖꯤꯛ ꯐꯥꯎꯕ ꯊꯣꯛꯂꯛꯇ꯭ꯔꯤꯁꯤ ꯎꯔꯦꯗꯅ, ꯊꯕꯛ ꯐꯕꯤꯅꯦ ꯃꯣꯏꯅ ꯁꯥꯔꯝꯗꯣꯏꯁꯤ꯫ ꯁꯅꯥꯅ ꯊꯣꯛꯂꯦꯇꯣ ꯑꯥꯗ꯫ ꯊꯥꯔꯤꯛꯅ ꯋꯥ ꯌꯧꯅꯕ ꯁ꯭ꯋꯥꯏꯒꯤ ꯅꯨꯄꯥ ꯅꯍꯥ ꯈꯔ ꯍꯥꯏꯅꯕ ꯇꯧꯁꯤ꯫ ꯄꯥꯛꯄꯤ ꯅꯣꯏ ꯑꯗꯥꯏ ꯅꯕꯨꯡ ꯑꯝꯇ ꯂꯩꯇ꯭ꯔꯣ? ꯅꯣꯏ ꯇꯥ ꯁꯥꯖꯧꯗꯣ ꯀꯧꯔꯛꯑꯣꯗꯅ꯫ ꯄꯥꯛꯄꯤꯅ ꯃꯥꯗꯤ ꯊꯕꯛ ꯆꯠꯄꯅꯦ, ꯁꯣꯝꯗꯒꯤ ꯍꯜꯂꯛꯄꯅꯦ, ꯍꯣꯔꯦꯟ ꯂꯥꯛꯑꯒ ꯍꯥꯏꯁꯦ꯫ ꯃꯇꯥꯡꯗꯨꯗ ꯁꯥꯖꯧꯗꯨ ꯃꯥꯒꯤ ꯑꯔꯤꯕ ꯍꯝꯕꯔꯗꯨ ꯏꯜꯂꯒ ꯂꯥꯛꯂꯝꯃꯤ꯫ ꯇꯥꯟ ꯆꯥꯔꯦ ꯈꯟꯗꯨꯅ ꯄꯥꯛꯄꯤꯅ ꯀꯧꯗꯨꯅ ꯋꯥ ꯌꯨꯡꯕ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯍꯥꯏꯔꯝꯃꯤ꯫ ꯃꯇꯝꯗꯤ ꯁꯨꯝ ꯍꯧꯈꯤꯕꯅ ꯌꯥꯎꯁꯪ ꯍꯧꯕ ꯅꯨꯃꯤꯠ ꯁꯥꯖꯧꯅ ꯂꯩꯀꯥꯏ ꯅꯍꯥ ꯈꯔ ꯍꯧꯔꯒ ꯊꯥꯕꯜ ꯆꯣꯡꯅꯅꯕꯒꯤ ꯋꯥ ꯂꯧꯗꯨꯅ ꯁꯦꯝ ꯁꯥꯕ ꯇꯧꯕꯤꯔꯤ꯫ ꯁꯥꯖꯧꯅ ꯄꯥꯛꯄꯤ ꯊꯥꯔꯤꯛꯇꯣ ꯑꯩꯅ ꯑꯃꯨꯛꯀ ꯍꯥꯏꯌꯨ ꯍꯥꯏꯕꯗꯣ ꯍꯥꯏꯕ꯭ꯔꯣꯅ? ꯀꯥꯏꯗꯣꯏꯅꯣꯗ, ꯈꯣꯏꯅ ꯃꯁꯦ ꯇꯥ ꯁꯥꯖꯧ ꯅꯪꯒ ꯆꯥꯟꯅꯔꯣꯏ, ꯃꯤ ꯃꯆꯤꯟ ꯌꯥꯝ ꯀꯟꯕꯅꯦ, ꯑꯥ ꯊꯪꯅꯕ ꯈꯨꯟꯗꯒꯤ ꯅꯨꯄꯥ ꯑꯃꯒꯁꯨ ꯄꯨꯟꯕꯅꯦ, ꯁꯦꯜ ꯀꯌꯥꯝ ꯂꯧꯕꯅꯦ, ꯃꯁꯛꯁꯤꯗꯕꯨ ꯃꯥꯟꯗꯕꯩ ꯋꯥꯅꯤ, ꯑꯩꯗꯤ ꯍꯟꯗꯛ ꯃꯇꯥꯡꯁꯤꯗ ꯁꯨꯛꯅꯨꯡ ꯍꯦꯛ ꯅꯨꯡꯁꯤꯗꯦ꯫ ꯁꯥꯖꯧꯅ ꯀꯅꯥꯅꯣ ꯊꯪꯅꯕ ꯈꯨꯟꯒꯤ ꯍꯥꯏꯗꯤ? ꯁ꯭ꯋꯥꯏꯗꯒꯤ ꯍꯦꯛ ꯂꯥꯛꯄ ꯀꯣꯛꯇꯥꯡꯗꯣꯔꯣ? ꯍꯣꯏ ꯑꯗꯨꯗꯣ꯫ ꯃꯕꯥꯅꯤ ꯈꯪꯅꯩ ꯍꯥꯏꯕ꯭ꯔꯅꯦ? ꯑꯁ ꯌꯥꯔꯦꯍꯦ, ꯈꯣꯏ ꯆꯦ ꯊꯥꯖꯁꯦ ꯌꯥꯝ ꯐꯕꯅꯤ, ꯃꯥꯒ ꯍꯦꯛ ꯈꯪꯅꯔꯣ, ꯅꯠꯇ꯭ꯔꯒ ꯇꯣꯝꯕꯤꯒ꯫ ꯁꯥꯖꯧ ꯉꯛꯆꯥꯅꯅ ꯆꯠꯂꯣꯗ ꯋꯥꯊꯤꯗꯤ꯫ ꯑꯁꯨꯝꯅ ꯃꯣꯏ ꯋꯥ ꯌꯨꯡꯃꯤꯟꯅꯔꯝꯃꯤ꯫ ꯋꯥ ꯌꯨꯡꯕ ꯂꯣꯏꯗ꯭ꯔꯤꯉꯩꯗ ꯊꯥꯖ ꯑꯃꯗꯤ ꯇꯣꯝꯕꯤ ꯃꯌꯨꯝꯗ ꯆꯠꯇꯕ ꯌꯥꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯊꯨꯅ ꯆꯪꯈꯤ꯫ ꯇꯣꯝꯕꯤꯒꯤ ꯃꯕꯣꯛꯇꯨ ꯅꯥꯗꯨꯅ ꯂꯩꯕꯅꯤ꯫ ꯑꯅꯥꯕ ꯍꯦꯟꯖꯤꯜꯂꯦ ꯍꯥꯏꯗꯨꯅ ꯊꯥꯖꯒ ꯇꯣꯝꯕꯤꯒꯗꯨ ꯆꯪꯃꯤꯟꯅꯈꯤꯕꯅꯤ꯫ ꯊꯥꯔꯤꯛꯅ ꯁꯥꯎꯗꯨꯅ ꯋꯥ ꯌꯨꯡꯕ ꯌꯥꯎꯗꯕꯈꯩ ꯊꯥꯕꯜ ꯆꯣꯡꯕ ꯌꯥꯎꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ
ꯃꯌꯥꯝ ꯄꯨꯟꯕꯗ ꯍꯥꯏꯔꯝꯃꯤ꯫ ꯊꯥꯔꯤꯛ ꯃꯥ ꯃꯉꯥꯏꯔꯦ ꯍꯥꯏꯗꯨꯅ ꯉꯛꯆꯥꯎ ꯈꯔ ꯊꯦꯛꯆꯩ꯫ ꯃꯥꯅ ꯍꯥꯏꯈ꯭ꯔꯗꯤ ꯂꯣꯏꯔꯦ ꯈꯟꯖꯕ ꯃꯤꯁꯛꯅꯤ꯫ ꯃꯣꯏꯅ ꯂꯦꯞꯅꯈꯤꯕ ꯋꯥꯐꯝꯗꯨ ꯇꯣꯝꯕꯤ ꯑꯃꯗꯤ ꯊꯥꯖ ꯇꯥꯔꯗꯨꯅ ꯊꯥꯕꯜ ꯆꯣꯡꯕ ꯌꯥꯎꯔꯣꯏ ꯍꯥꯏꯅ ꯂꯩꯔꯝꯃꯤ꯫ ꯃꯈꯣꯏꯗꯒꯤ ꯈꯔ ꯑꯍꯟ ꯑꯣꯏꯕ ꯃꯈꯣꯏ ꯂꯩꯀꯥꯏꯒꯤ ꯂꯩꯁꯥꯕꯤ ꯅꯨꯔꯩꯅ ꯃꯈꯣꯏ ꯈꯛꯇ ꯅꯠꯇꯅ ꯋꯥꯌꯨꯡꯕ ꯌꯥꯎꯍꯧꯗꯕ ꯊꯥꯕꯜ ꯆꯣꯡꯕ ꯌꯥꯎꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯂꯩꯈ꯭ꯔꯕꯁꯤꯡꯗꯨ ꯊꯦꯝꯕꯤꯔꯤ꯫ ꯃꯈꯣꯏ ꯂꯩꯁꯥꯕꯤ ꯑꯃ ꯑꯅꯤꯅ ꯃꯈꯣꯏꯁꯤꯡꯕꯨ ꯊꯦꯝꯗꯨꯅ ꯂꯩꯁꯥꯕꯤ ꯅꯣꯏ ꯆꯣꯡꯕ ꯌꯥꯎꯗ꯭ꯔꯕꯗꯤ ꯃꯤ ꯌꯥꯎꯔꯔꯣꯏ, ꯃꯣꯏꯅ ꯉꯥꯡꯕ ꯋꯥ ꯇꯥꯒꯅꯨ, ꯅꯣꯏ ꯁꯥꯎꯅꯒꯅꯨ ꯍꯥꯏꯗꯨꯅ ꯊꯦꯝꯖꯤꯟꯕꯤ꯫ ꯅꯨꯔꯩꯅ ꯉꯟꯇꯥ ꯉꯟꯇꯥ ꯊꯣꯛꯂꯛꯑꯣ ꯍꯌꯦꯡꯗꯤ, ꯃꯇꯝꯗꯤ ꯈꯪꯍꯧꯕ ꯅꯠꯇꯦ, ꯃꯣꯏꯅ ꯊꯥꯕꯜ ꯆꯣꯡꯒꯗꯕ ꯅꯨꯃꯤꯠꯇꯨꯅꯤ, ꯃꯈꯣꯏꯅ ꯍꯣꯔꯦꯜ ꯊꯥꯕꯜ ꯆꯣꯡꯕ ꯃꯇꯝꯗ ꯃꯩ ꯉꯥꯟꯅ ꯐꯖꯅ ꯆꯣꯡꯅꯅꯕꯅꯤ ꯍꯥꯏꯗꯨꯅ ꯃꯩ ꯀꯟꯅ ꯁꯦꯝ ꯁꯥꯔꯤ꯫ ꯇꯣꯝꯕꯤ ꯃꯈꯣꯏ ꯑꯍꯨꯝꯁꯨ ꯊꯣꯛꯂꯛꯏ꯫ ꯊꯥꯔꯤꯛ ꯎꯁꯤꯠꯇꯅ ꯀꯩꯅꯣ ꯊꯥꯕꯜ ꯆꯣꯡꯕ ꯌꯥꯎꯕ ꯌꯥꯅꯕ ꯃꯩ ꯁꯦꯝꯖꯤꯟꯅꯔꯤꯔꯣ ꯍꯥꯏꯁꯦ? ꯃꯦꯝꯆꯥꯅ ꯉꯔꯥꯡꯅ ꯂꯣꯏ ꯆꯪꯈꯤ ꯂꯣꯏꯁꯤꯜꯂꯝꯗꯥꯏꯗꯨꯗ꯫ ꯇꯁꯦꯡꯕꯗꯤ ꯇꯣꯝꯕꯤ ꯑꯃꯗꯤ ꯊꯥꯖ ꯃꯕꯣꯛ ꯑꯅꯥꯕ ꯍꯦꯟꯖꯤꯜꯂꯦ ꯍꯥꯏꯕꯗꯒꯤ ꯆꯪꯈꯤꯕꯅꯤ꯫ ꯇꯣꯝꯕꯤꯒꯤ ꯃꯕꯣꯛꯁꯤ ꯊꯥꯖꯒꯤ ꯃꯄꯥ ꯄꯣꯛꯄ ꯃꯄꯨꯒꯤ ꯃꯆꯟꯅꯨꯄꯤꯅꯤ꯫ ꯃꯣꯏ ꯌꯨꯝ 3-4 ꯀꯥꯟꯅꯔꯒ ꯂꯩꯕꯅꯤ꯫ ꯇꯣꯝꯕꯤꯒꯤ ꯃꯕꯣꯛꯅ ꯊꯥꯖꯁꯤ ꯌꯥꯝ ꯂꯨꯅ ꯇꯧꯖꯕꯅꯤ꯫ ꯑꯅꯥꯕ ꯍꯦꯟꯖꯤꯜꯂꯦ ꯍꯥꯏꯕꯗꯒꯤ ꯊꯥꯖꯁꯨ ꯆꯪꯈꯤꯕꯅꯤ꯫ ꯊꯥꯔꯤꯛꯅ ꯌꯥꯝꯅ ꯊꯕꯛ ꯀꯣꯏꯆꯦꯟ ꯆꯦꯟꯕ ꯁꯥꯔꯤꯕꯅꯤ꯫ ꯊꯕꯛꯇꯤ ꯑꯃꯠꯇ ꯌꯥꯎꯗꯕꯤ, ꯃꯥꯒꯤ ꯊꯕꯛꯁꯤ ꯃꯆꯤꯟꯗ ꯈꯛ ꯇꯧꯕꯅꯤ꯫ ꯂꯩꯁꯥꯕꯤ ꯃꯌꯥꯝ ꯃꯥꯒ ꯃꯥꯟꯅꯕ ꯇꯟꯕꯗꯒꯤ ꯇꯨꯃꯤꯟꯅ ꯂꯩꯅꯩ꯫ ꯊꯥꯖ ꯇꯞꯅ ꯃꯇꯥꯡꯅ ꯌꯥꯗꯕꯒꯤꯅꯦ ꯊꯥꯔꯤꯛ, ꯑꯅꯥꯕꯗꯨ ꯍꯦꯟꯖꯤꯜꯂꯦ ꯍꯥꯏꯕꯒꯤ ꯆꯪꯉꯨꯕꯅꯤ꯫ ꯍꯣꯏ ꯃꯇꯥꯡ ꯌꯥꯝ ꯆꯥꯈ꯭ꯔꯄꯣꯠꯅꯤ ꯅꯣꯏ ꯑꯅꯥꯕꯗꯨꯁꯨ꯫ ꯊꯥꯕꯜ ꯆꯣꯡꯕꯁꯦ ꯈꯣꯏ ꯌꯥꯎꯔꯔꯣꯏꯒꯦ ꯇꯧꯕꯅꯤ, ꯆꯦ ꯅꯨꯔꯩꯅ ꯅꯨꯡꯉꯥꯏꯈꯤꯔꯣꯏꯅ ꯊꯣꯛꯂꯛꯄꯅꯤ꯫ ꯋꯥ ꯉꯥꯡꯕ ꯌꯥꯔꯦꯅ ꯄꯉꯥꯡꯗꯁꯨ ꯉꯥꯡꯒꯅꯨ, ꯅꯣꯏ ꯑꯩꯈꯣꯏ ꯍꯟꯗꯛ ꯈꯛꯇ ꯑꯣꯏꯔꯝꯒꯅꯤ ꯅꯪꯅꯒ ꯊꯥꯕꯜ ꯁꯤꯟꯕ ꯌꯥꯎꯖꯔꯤꯁꯦ꯫ ꯑꯩꯈꯣꯏ ꯀꯩꯁꯨ ꯆꯣꯡꯅꯤꯡꯗꯦ, ꯋꯥꯌꯨꯡꯕ ꯌꯥꯎꯗꯕꯈꯩ ꯆꯣꯡꯕ ꯌꯥꯎꯍꯜꯂꯣꯏ ꯍꯥꯏꯗꯥꯏ, ꯂꯩꯁꯥꯕꯤ ꯀꯌꯥꯝ ꯌꯥꯝꯒꯦ ꯌꯦꯡꯖꯧ ꯍꯣꯔꯦꯟ꯫ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯇꯣꯝꯕꯤ ꯄꯨꯁꯤꯟꯗꯨꯅ ꯆꯪꯈꯤ꯫ ꯋꯥꯌꯨꯡꯕ ꯐꯖꯅ ꯌꯥꯎꯍꯧꯗꯕꯁꯤꯡꯁꯨ ꯂꯣꯏꯅ ꯆꯪꯅꯈꯤ꯫ ꯍꯧꯕꯗꯒꯤ ꯂꯣꯏꯕ ꯐꯥꯎꯕ ꯌꯥꯎꯕ ꯄꯥꯛꯄꯤꯁꯨ ꯇꯣꯝꯕꯤ ꯍꯣꯏꯒꯤ ꯃꯇꯨꯡ ꯏꯟꯅꯈꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ꯫ ꯊꯥꯕꯜ ꯃꯇꯝ ꯌꯧꯁꯤꯜꯂꯛꯑꯦ ꯍꯥꯏꯗꯨꯅ ꯊꯥꯔꯤꯛ ꯏꯃꯨꯡꯒꯤ ꯊꯕꯛ ꯃꯅꯥ ꯑꯃ ꯐꯥꯎ ꯂꯣꯏꯁꯤꯜꯂꯝꯗꯅ ꯊꯣꯛꯂꯛꯏ꯫ ꯃꯥꯒꯤ ꯂꯩꯖꯕ ꯁꯅꯥ ꯂꯤꯛ ꯁꯤꯗꯨꯅ ꯑꯔꯩꯕ ꯊꯥꯔꯒ ꯀꯦꯗꯨꯅ ꯃꯁꯛꯁꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯐꯖꯩ, ꯍꯦꯟꯅ ꯀꯦꯁꯤꯟꯕꯗꯨꯅ ꯍꯦꯟꯅ ꯐꯖꯍꯜꯂꯤ꯫ ꯁꯅꯥꯅ ꯅꯨꯄꯤ ꯌꯥꯝ ꯐꯖꯩ ꯉꯁꯤꯗꯤ, ꯅꯣꯏ ꯇꯥ ꯁꯥꯖꯧꯗꯣ ꯅꯪꯉꯣꯟꯗ ꯍꯥꯟꯅ ꯉꯥꯎꯔ ꯂꯩꯕꯒ ꯃꯃꯤꯠꯀ ꯀꯨꯞꯇ꯭ꯔꯦ ꯇꯨ ꯑꯥꯗ, ꯍꯩꯅꯗꯦꯀꯣ ꯌꯥꯝꯅ꯫ ꯑꯗꯣ ꯑꯩ ꯌꯥꯝ ꯄꯥꯈꯠꯂꯦ ꯍꯥꯏꯕ, ꯇꯥ ꯀꯣꯛꯇꯪꯁꯨ ꯂꯥꯛꯀꯅꯤ ꯍꯥꯏꯌꯦ, ꯑꯗꯒꯤ ꯃꯌꯥꯏ ꯂꯩꯀꯥꯏꯒꯤ ꯏꯕꯣꯕꯤꯗꯣ ꯑꯗꯨꯁꯨ ꯑꯩꯅ ꯁꯅꯥꯁꯦ ꯁꯥꯍꯟꯕꯅꯤ, ꯃꯥꯁꯨ ꯂꯥꯛꯅꯤ ꯍꯥꯏ꯫ ꯑꯋꯥꯡ ꯈꯨꯟꯗꯒꯤ ꯁꯥꯃꯨꯗꯨ ꯈꯪꯕ꯭ꯔꯥ? ꯁꯤꯗ ꯂꯧꯒ ꯎꯕ ꯁꯦꯜ ꯀꯌꯥꯝ ꯄꯥꯏꯕꯗꯣ, ꯃꯥꯅ ꯑꯩꯒꯤ ꯂꯤꯛꯁꯦ ꯁꯥꯔꯛꯄꯅꯤ꯫ ꯑꯁ ꯃꯣꯏ ꯄꯨꯂꯞ ꯆꯪꯉꯛꯑꯗꯤ ꯁꯤꯅꯤ ꯑꯩꯅ ꯈꯜꯂꯤꯁꯦ꯫ ꯃꯦꯝꯆꯥꯅ ꯁꯥꯃꯨꯗꯨꯅ ꯀꯔꯝꯕ ꯇꯟꯖꯥꯗ ꯈꯪꯅꯔꯨꯔꯤꯕ? ꯍꯟꯗꯛ ꯏꯀꯨꯏ ꯀꯨꯏꯗ꯭ꯔꯤ ꯅꯨꯄꯤ ꯑꯃꯃꯨꯛ ꯀꯩꯅꯥ ꯀꯠꯈꯤꯕꯅꯤ꯫ ꯅꯨꯄꯤ 5 ꯂꯣꯟꯕꯗꯣ ꯅꯪ ꯀꯃꯥꯏ ꯈꯪꯅꯔꯨꯏꯅꯣ? ꯁꯅꯥꯅ ꯑꯩꯗꯤ ꯅꯪꯁꯦ ꯀꯣꯛꯇꯥꯡꯗꯨ ꯈꯛꯂꯕꯨ ꯃꯌꯥꯝ ꯀꯣꯏꯔꯝꯃꯤ ꯖꯥꯠꯅꯤꯅꯦ꯫ ꯊꯥꯔꯤꯛꯅ ꯑꯁ ꯅꯨꯡꯁꯤꯅꯕꯒ ꯅꯠꯇꯦꯗ, ꯑꯩꯈꯣই ꯃꯃꯥꯡꯗ ꯏꯅꯝ ꯑꯃ ꯂꯩꯕꯗꯣ, ꯃꯥꯅ ꯁꯤꯜꯂꯛꯄꯅꯦ ꯁꯥꯃꯨꯗꯨꯗꯤ, ꯁꯦꯜꯒ ꯌꯥꯝ ꯄꯥꯏ ꯍꯥꯏꯕꯗꯨꯗ ꯈꯔ ꯆꯥꯊꯣꯛꯁꯦꯅ꯫ ꯅꯨꯔꯩꯅ ꯊꯥꯔꯤꯛꯁꯦ ꯌꯥꯝ ꯐꯖꯩ ꯉꯁꯤꯗꯤ, ꯃꯀꯣꯛ ꯆꯤꯡꯉꯨꯀꯣ꯫ ꯊꯥꯔꯤꯛ ꯌꯥꯝ ꯄꯣꯡꯊꯣꯛꯅ ꯊꯥꯔꯤꯛ ꯑꯩꯅ ꯆꯤꯡꯗꯅ ꯀꯅꯥꯅ ꯆꯤꯡꯗꯣꯏꯅꯣ ꯏꯆꯦ? ꯅꯣꯏꯗꯤ ꯃꯀꯣꯛ ꯆꯤꯡꯕ ꯄꯛꯆꯔꯔꯣꯏꯗ꯫ ꯅꯨꯔꯩ ꯇꯧꯖ ꯁꯥꯔꯤꯁꯤ ꯌꯦꯡꯉꯣ ꯍꯥꯏꯕꯒꯨꯝ ꯌꯦꯡꯗꯨꯅ ꯍꯣꯏꯗ ꯏꯅꯥꯎꯗꯤ ꯈꯨꯟ ꯄꯨꯝꯅꯃꯛꯇꯒꯤ ꯅꯨꯄꯥꯁꯨ ꯂꯣꯏꯅ ꯈꯪꯅꯤ, ꯂꯣꯏꯅ ꯂꯥꯛꯂꯝꯒꯅꯤꯗꯣ, ꯍꯣꯔꯦꯟ ꯊꯥꯕꯜꯗꯤ ꯀꯥꯏꯍꯟꯅꯔꯣꯏꯁꯤ꯫ ꯁꯅꯥꯅ ꯉꯁꯤ ꯑꯩꯈꯣই ꯂꯩꯁꯥꯕꯤ ꯑꯩꯈꯣই 3 ꯈꯛꯇꯔꯣ? ꯃꯌꯥꯏ ꯂꯩꯀꯥꯏ ꯑꯃꯗ ꯊꯣꯛꯂꯛꯇ꯭ꯔꯤꯁꯤꯅ ꯀꯩꯒꯤꯅꯣ? ꯊꯥꯕꯜꯗꯤ ꯍꯧꯔꯅꯤ, ꯅꯨꯄꯤ ꯑꯃꯇ ꯌꯥꯎꯗꯦꯃꯤ꯫ ꯅꯨꯔꯩꯅ ꯀꯥ ꯌꯥꯎꯔꯅꯤꯒꯦ? ꯋꯥꯌꯨꯡꯕꯁꯨ ꯌꯥꯎꯗꯅ ꯑꯩ ꯍꯥꯏꯔꯦ ꯅꯣꯏꯅ ꯇꯩꯅ ꯉꯥꯏꯍꯥꯛꯇꯪ ꯆꯣꯡꯉꯣꯌꯦ, ꯉꯥꯏꯍꯥꯛ ꯆꯣꯡꯉ ꯆꯪꯉꯅꯤ꯫ ꯊꯥꯔꯤꯛꯅ ꯏꯁ ꯃꯣꯏꯁꯦ ꯑꯩꯅ ꯉꯔꯥꯡ ꯊꯥꯕꯜ ꯆꯣꯡ ꯌꯥꯔꯣꯏꯅ ꯐꯥꯒꯤ ꯇꯧꯕꯗꯨꯒꯤꯔꯣ? ꯊꯥꯔꯤꯛꯇꯣ ꯑꯆꯨꯝꯕ ꯁꯥꯔꯛꯏ꯫ ꯃꯇꯝꯗꯨꯗ ꯃꯥꯅ ꯃꯤꯉꯣꯟꯗ ꯃꯥꯒꯤ ꯃꯊꯛ ꯊꯣꯡꯕꯁꯤꯡꯗꯨꯗꯁꯨ ꯋꯥꯍꯩ ꯋꯥꯇꯥ ꯐꯖꯗꯕ ꯀꯌꯥ ꯉꯥꯡꯕꯤꯈ꯭ꯔꯒ ꯍꯧꯖꯤꯛꯇ ꯂꯥꯟꯖꯗꯕꯤꯅꯤ ꯃꯥꯅ ꯁꯥꯔꯤꯁꯤ꯫ ꯁꯅꯥꯅ ꯄꯥꯛꯄꯤꯗꯤ ꯂꯥꯛꯑꯣꯏ ꯍꯥꯏꯕ꯭ꯔꯣ? ꯊꯥꯔꯤꯛꯅ ꯈꯪꯗꯦ, ꯉꯁꯥꯏ ꯑꯌꯨꯛ ꯆꯪꯈꯤꯕꯗꯒꯤ ꯊꯣꯛꯂꯛꯇ꯭ꯔꯤꯗꯨꯗꯤ꯫ ꯃꯦꯝꯆꯥꯅ ꯅꯪꯅ ꯉꯥꯡꯕꯗꯨꯏ ꯇꯜꯂꯝꯃꯅꯤ꯫ ꯇꯥꯅꯤꯡꯗꯦꯗ, ꯃꯊꯥꯅ ꯃꯔꯣꯜ ꯑꯃ ꯁꯥꯕꯅꯤ, ꯀꯩ ꯊꯣꯛꯑꯦꯅ ꯆꯣꯡꯅꯤꯡ ꯆꯣꯡꯗꯁꯅꯨ꯫ ꯂꯩꯀꯥꯏ ꯏꯃꯥ ꯏꯕꯦꯜꯁꯤꯡꯅ ꯊꯥꯕꯜ ꯆꯣꯡꯕ ꯃꯇꯝ ꯊꯦꯡꯅ ꯂꯣꯏꯁꯤꯟꯕ ꯌꯥꯔꯣꯏ, ꯉꯟꯅ ꯂꯣꯏꯁꯤꯟꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯊꯥꯕꯜ ꯉꯟꯅ ꯆꯣꯡꯂꯝꯃꯤ꯫ ꯁꯣꯝꯗ ꯊꯥꯔꯤꯛꯀꯤ ꯅꯨꯄꯥ 3ꯃꯛꯇꯨ ꯆꯪꯁꯤꯜꯂꯛꯏ꯫ ꯊꯥꯔꯤꯛꯇꯤ ꯃꯈꯨꯠ 3 ꯄꯥꯜꯂꯨꯗꯕꯅꯤꯅ ꯅꯨꯄꯥ 3ꯗꯨ ꯃꯨꯟꯅꯔꯛꯏ꯫ ꯑꯁꯨꯝꯅ ꯈꯟꯅꯔꯛꯄꯗꯒꯤ ꯊꯥꯕꯜ ꯁꯪꯉꯤꯕ ꯅꯍꯥ ꯏꯃꯥ ꯏꯕꯦꯜꯁꯤꯡꯗꯨ
ꯆꯦꯟꯁꯤꯟꯗꯨꯅ ꯈꯥꯝꯃꯤ꯫ ꯀꯔꯤꯒꯤꯅꯣ ꯀꯩꯗꯧꯕ ꯌꯥꯎꯔꯦ ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯏꯕꯣꯕꯤꯅ ꯉꯥꯏꯈꯣꯗ ꯃꯌꯥꯝ, ꯊꯥꯔꯤꯛꯁꯤ ꯍꯧꯖꯤꯛ ꯑꯩꯒ ꯄꯠꯇꯠꯈꯩ ꯅꯨꯡꯁꯤꯅꯔꯤꯕꯅꯤ꯫ ꯃꯥꯅ ꯊꯥꯕꯜ ꯆꯣꯡꯕꯗ ꯁꯤꯅꯕ ꯁꯅꯥ ꯂꯩꯇꯦꯅ ꯑꯩꯅ ꯉꯔꯥꯡ ꯈꯨꯗꯛꯇ ꯁꯥꯔꯒ ꯄꯤꯔꯤꯕꯅꯤ꯫ ꯑꯅꯤ ꯑꯁꯤꯅ ꯆꯪꯁꯤꯜꯂꯛꯑꯒ ꯃꯤꯒꯤ ꯅꯨꯄꯤꯁꯤꯕꯨ ꯃꯨꯟꯅꯕ ꯂꯥꯛꯅꯔꯤꯅꯤ꯫ ꯁꯥꯃꯨꯅ ꯍꯦꯔꯥ, ꯑꯩꯁꯨ ꯑꯩꯒ ꯈꯪꯅꯔꯤꯕꯅꯤ꯫ ꯂꯤꯛ ꯂꯩꯇꯦ ꯈꯛ ꯍꯥꯏꯕꯗ ꯃꯥꯅ ꯍꯧꯖꯤꯛ ꯁꯤꯔꯤꯕ ꯃꯄꯥꯛꯁꯦ ꯁꯥꯔꯤꯕꯅꯤ꯫ ꯅꯪꯒꯤ ꯊꯨꯠ ꯂꯥꯎꯕ ꯁꯅꯥꯁꯤꯗꯤ ꯀꯩꯁꯨ ꯅꯠꯇꯦꯍꯦ꯫ ꯀꯣꯛꯇꯥꯡ ꯊꯥꯔꯤꯛꯀ ꯊꯥꯏꯅꯗꯒꯤ ꯅꯨꯡꯁꯤꯅꯖꯔꯛꯄꯅꯤ꯫ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯗ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯤ ꯀꯣꯛꯇꯥꯡ ꯁꯥꯎꯅꯤꯡꯕꯅꯗꯤ ꯂꯣꯏꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯥ ꯋꯥ ꯑꯃꯠꯇꯗꯤ ꯉꯥꯡꯗꯦ꯫ ꯇꯨꯃꯤꯟꯅ ꯋꯥ ꯃꯆꯦꯠ ꯑꯃꯠꯇ ꯍꯥꯏꯔꯝꯗꯅ ꯆꯠꯈꯤ꯫ ꯁꯥꯖꯧꯁꯨ ꯑꯗꯨꯃꯉꯥꯏ꯫ ꯃꯥꯅ ꯐꯅ ꯄꯥꯝꯕ ꯅꯨꯡꯁꯤꯖꯕ ꯑꯣꯏꯔꯕꯁꯨ ꯉꯁꯤ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯤꯅ ꯊꯥꯔꯤꯛꯇ ꯍꯟꯅ ꯐꯥꯎꯕ ꯌꯦꯡꯉꯝꯗꯅ ꯆꯪꯈꯤ꯫ ꯏꯕꯣꯕꯤꯅ ꯁꯃꯣ, ꯅꯁꯛ ꯃꯨꯟꯅ ꯈꯪꯏ꯫ ꯅꯨꯄꯤ 5 ꯂꯩꯔꯕ ꯅꯪꯅ ꯃꯤꯒꯤ ꯂꯩꯁꯥꯕꯤꯁꯦ ꯑꯃꯨꯛ ꯄꯥꯝꯃꯤꯕ? ꯁꯥꯃꯨꯅ ꯑꯩꯈꯣꯏ ꯏꯁꯥꯅ ꯌꯥꯅꯖꯩ꯫ ꯏꯅꯦꯈꯣꯏ, ꯊꯥꯔꯤꯛꯀ ꯑꯩꯒ ꯏꯁꯥꯅ ꯌꯥꯅ ꯅꯨꯡꯁꯤꯅꯖꯩ꯫ ꯃꯥ ꯃꯁꯥꯃꯛꯁꯨ ꯈꯪꯕꯅꯤ ꯑꯩ ꯅꯨꯄꯤ ꯊꯤꯗꯦꯁꯤ꯫ ꯂꯩꯀꯥꯏ ꯏꯅꯦ ꯑꯁꯪꯕꯤ ꯀꯧꯕꯤ ꯑꯃꯅ ꯍꯩ ꯊꯥꯔꯤꯛ, ꯍꯥꯏꯔꯤꯁꯦ ꯆꯨꯝꯕ꯭ꯔꯥ? ꯅꯨꯄꯥ ꯑꯅꯤꯁꯤꯅ ꯍꯥꯏꯔꯤꯁꯦ? ꯏꯅꯦ ꯆꯨꯝꯗꯦ꯫ ꯑꯩꯗꯤ ꯊꯪꯅꯕ ꯈꯨꯟꯁꯤꯗꯒꯤ ꯇꯥ ꯀꯣꯛꯇꯥꯡꯒ ꯈꯪꯅꯖꯩ꯫ ꯃꯣꯏ ꯑꯅꯤꯅ ꯑꯩꯒꯤ ꯌꯥꯎꯁꯪꯒꯤꯅꯤ ꯍꯥꯏꯗꯨꯅ ꯁꯅꯥ ꯁꯥꯕꯤꯔꯛꯄꯅꯤ꯫ ꯃꯆꯟꯅꯤ ꯈꯜꯂꯦ ꯍꯥꯏꯈꯤꯕꯅꯤ꯫ ꯁꯥꯃꯨ ꯃꯤ ꯇꯥꯍꯟꯗꯅ ꯃꯆꯤꯟꯗ ꯁꯣꯜꯂꯤ꯫ ꯀꯌꯥꯗ ꯃꯆꯤꯟ ꯊꯤꯔꯤꯕ ꯅꯨꯄꯤꯅꯣꯅꯦ? ꯁꯦꯜ ꯂꯧꯔꯝꯗꯥꯏꯗꯗꯤ ꯑꯃꯨꯛ ꯇꯣꯏꯕ ꯗꯥꯗꯥ ꯀꯥꯏꯅ꯫ ꯃꯁꯤ ꯑꯩꯒꯤ ꯇꯔꯨꯛ ꯁꯨꯕꯤ ꯁꯣꯏꯗꯅ ꯑꯣꯏꯍꯟꯒꯅꯤ꯫ ꯏꯕꯣꯕꯤꯅ ꯀꯩꯅꯣ ꯊꯥꯔꯤꯛ, ꯁꯦꯜ ꯂꯧꯔꯝꯗꯥꯏꯗꯅ ꯈꯣꯟꯖꯦꯜ ꯑꯃ, ꯁꯤꯗꯅ ꯈꯣꯟꯖꯦꯜ ꯑꯃ꯫ ꯅꯪ ꯈꯜꯂꯤꯁꯦ ꯀꯔꯤꯅꯣꯕ? ꯅꯍꯥ ꯃꯌꯥꯝ, ꯏꯃꯥ ꯏꯕꯦꯜ ꯃꯌꯥꯝꯅ ꯈꯥꯝꯖꯤꯜꯂꯕ ꯃꯇꯨꯡ ꯊꯥꯕꯜ ꯑꯗꯨ ꯃꯈꯥ ꯆꯠꯊꯍꯟꯈꯤꯗ꯭ꯔꯦ꯫ ꯂꯩꯀꯥꯏ ꯃꯌꯥꯝꯅꯁꯨ ꯊꯥꯔꯤꯛꯀꯤ ꯊꯧꯗꯣꯛꯇꯨ ꯄꯨꯊꯣꯛꯇꯨꯅ ꯋꯥꯔꯤꯅꯔꯤ꯫ ꯂꯩꯁꯥꯕꯤ ꯊꯣꯛꯂꯛꯇꯕꯗꯨꯁꯨ ꯊꯥꯔꯤꯛꯅ ꯋꯥꯌꯨꯡꯕ ꯌꯥꯎꯗꯕꯈꯩ ꯊꯥꯕꯜ ꯆꯣꯡꯕ ꯌꯥꯎꯕ ꯌꯥꯔꯣꯏ꯫ ꯊꯥꯔꯤꯛꯇꯤ ꯅꯨꯄꯥꯗꯒꯤ ꯁꯦꯜ ꯈꯦꯠꯄ ꯌꯥꯝꯅ ꯍꯩꯔꯝꯃꯤ꯫ ꯃꯁꯛꯅ ꯏꯪ ꯇꯞꯄꯤ ꯃꯥꯜꯂꯒ ꯑꯁꯨꯝꯅ ꯃꯥꯒꯤ ꯋꯥꯔꯤ ꯄꯨꯊꯣꯛꯇꯨꯅ ꯁꯥꯟꯅꯔꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯨꯁꯨ ꯍꯧꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯇꯣꯝꯕꯤꯅ ꯉꯔꯥꯡ ꯊꯥꯕꯜꯗꯣ ꯂꯩꯁꯥꯕꯤꯁꯨ ꯑꯝꯇ ꯌꯥꯎꯗꯦ꯫ ꯑꯗꯩ ꯏꯆꯦ ꯊꯥꯔꯤꯛ ꯐꯖꯕꯤꯗꯣ ꯃꯥꯏ ꯃꯇꯥꯡꯗ ꯃꯤꯁꯨ ꯈꯠꯅꯩ ꯍꯥꯏꯌꯦ꯫ ꯅꯨꯄꯥꯗꯒꯤ ꯁꯦꯜ ꯀꯌꯥꯝ ꯈꯦꯠꯂꯦ ꯍꯥꯏ꯫ ꯄꯥꯛꯄꯤꯅ ꯇꯥꯔꯤ ꯑꯩꯈꯣꯏ ꯕꯕꯥꯅ ꯇꯝꯕꯗꯒꯤ꯫ ꯑꯗꯣ ꯃꯣꯏ ꯊꯥꯕꯜꯗꯣ ꯃꯣꯏꯅ ꯃꯀꯣꯛ ꯆꯤꯡꯉꯒ ꯑꯍꯥꯟꯕ ꯁꯤꯟꯖꯕꯁꯤꯗ ꯑꯔꯣꯏꯕ ꯑꯣꯏꯁꯤꯟꯈ꯭ꯔꯦꯅꯦ ꯍꯥ꯫ ꯊꯥꯖꯅ ꯑꯩꯗꯤ ꯅꯣꯛꯅꯤꯡꯉꯤ꯫ ꯃꯥꯅ ꯑꯩꯈꯣꯏ ꯌꯥꯎꯕ ꯌꯥꯔꯣꯏꯅ ꯊꯤꯡꯉꯤ꯫ ꯑꯗꯩ ꯀꯅꯥꯝ ꯌꯥꯎꯕꯤꯗ꯭ꯔꯦꯗꯅ꯫ ꯃꯣꯏ ꯊꯥꯕꯜꯗꯣ ꯀꯥꯏꯁꯨ ꯀꯥꯏꯈ꯭ꯔꯦ꯫ ꯑꯗꯣ ꯃꯥꯏ ꯅꯨꯄꯥ ꯀꯣꯛꯇꯥꯡꯗꯣ ꯌꯥꯝ ꯁꯥꯎꯔ ꯆꯠꯈꯤ ꯍꯥꯏꯌꯦ꯫ ꯇꯣꯝꯕꯤꯅ ꯅꯨꯄꯥ ꯌꯥꯝ ꯀꯣꯏꯔꯗꯤ ꯁꯥꯃꯨꯒꯤ 3 ꯁꯨꯕꯤ ꯃꯥꯏ ꯑꯣꯏꯖꯔꯅꯤ꯫ ꯄꯥꯛꯄꯤꯅ ꯊꯥꯕꯜ ꯑꯃꯨꯛꯀꯤ ꯈꯨꯁꯤꯟꯗ ꯈꯤꯔꯝꯃꯅꯤ꯫ ꯃꯥ ꯃꯉꯥꯏꯔꯦꯅ ꯍꯟꯗꯛ ꯌꯥꯝ ꯆꯠꯄꯅꯤ꯫ ꯑꯗꯨꯅꯅꯤ ꯇꯥ ꯁꯥꯖꯧꯅꯁꯨ ꯌꯥꯝ ꯅꯨꯡꯁꯤꯖꯕꯅꯤ꯫ ꯈꯤꯔꯝꯃꯅꯤ ꯍꯟꯗꯛ ꯃꯇꯥꯡꯁꯤꯗ꯫ ꯇꯣꯝꯕꯤꯅ ꯑꯩꯈꯣꯏ ꯃꯊꯪꯗ ꯌꯥꯎꯈꯤꯗ꯭ꯔꯣ ꯃꯣꯏ ꯊꯥꯕꯜꯁꯤꯕꯣ? ꯃꯥ ꯌꯥꯝ ꯆꯥꯟꯅꯗꯦ꯫ ꯑꯩꯈꯣꯏ ꯃꯌꯥ ꯂꯩꯀꯥꯏ ꯂꯩꯁꯥꯕꯤ ꯑꯝꯇ ꯌꯥꯎꯔꯣꯏ ꯍꯥꯏꯔꯛꯑꯦ ꯉꯁꯥꯏ꯫ ꯊꯥꯖ ꯄꯥꯛꯄꯤ ꯆꯞ ꯃꯥꯟꯅꯅ ꯌꯥꯎꯔꯣꯏ꯫ ꯑꯁꯣꯝꯗꯅ ꯊꯥꯔꯤꯛ ꯀꯣꯛꯇꯥꯡꯕꯨ ꯊꯦꯝꯃꯤ꯫ ꯃꯥꯒ ꯍꯦꯛ ꯎꯅꯐꯝ ꯄꯨꯈ꯭ꯔꯤ ꯑꯆꯧꯕꯗ ꯊꯥꯔꯤꯛꯅ ꯇꯥ ꯀꯣꯛꯇꯥꯡ, ꯅꯪ ꯁꯥꯎꯔꯅꯣꯕ꯫ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯇꯧꯔꯔꯣꯏꯒꯦꯕ꯫ ꯏꯅꯝꯃꯅ ꯁꯨꯝ ꯈꯪꯅꯧ ꯍꯥꯏꯕꯗꯨꯗ ꯈꯪꯅꯔꯨꯕꯅꯤ꯫ ꯅꯨꯡꯁꯤꯅꯕꯗꯤ ꯅꯠꯇꯦꯗꯅ꯫ ꯅꯨꯡꯁꯤꯅꯕ ꯅꯠꯇꯦ꯫ ꯃꯤꯅ ꯈꯪꯅꯧ ꯍꯥꯏꯔꯛꯄ ꯈꯨꯗꯤꯡꯃꯛ ꯅꯪ ꯑꯗꯨꯝ ꯈꯪꯅꯅꯤ ꯅꯠꯇ꯭ꯔꯥ? ꯌꯥꯔꯦ ꯊꯥꯔꯤꯛ, ꯑꯩ ꯅꯪꯒꯤ ꯑꯣꯏꯗꯕ ꯋꯥ ꯑꯝꯇ ꯇꯥꯅꯤꯡꯗ꯭ꯔꯦ꯫ ꯅꯅꯥꯗ ꯁꯤꯔꯤꯕ ꯁꯅꯥ ꯂꯤꯛꯇꯨꯅ ꯅꯪꯒꯤ ꯅꯒꯨꯟ ꯂꯦꯞꯄ ꯉꯝꯕ꯭ꯔ ꯌꯦꯡꯉꯨ꯫ ꯉꯁꯤꯗꯒꯤ ꯑꯩꯒ ꯑꯃꯨꯛ ꯍꯟꯅ ꯄꯥꯎ ꯐꯥꯎꯅꯔꯔꯣꯏꯁꯤ꯫ ꯊꯥꯔꯤꯛ ꯃꯥꯒꯤ ꯄꯣꯡꯊꯣꯛꯄꯤꯗꯣ ꯍꯟꯗꯦ꯫ ꯐꯔꯤ ꯀꯩꯅꯣ? ꯄꯥꯎ ꯐꯥꯎꯅꯔꯤꯁꯦ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ? ꯌꯥꯔꯦ꯫ ꯅꯪ ꯅꯠꯇ꯭ꯔꯁꯨ ꯅꯨꯄꯥ ꯌꯥꯝ ꯂꯩ ꯀꯩꯅꯣ? ꯅꯪꯅ ꯑꯩꯒꯤꯅꯦꯅ ꯀꯩꯗꯧꯕꯤꯈ꯭ꯔꯒꯦ? ꯁꯅꯥ ꯂꯤꯛ ꯁꯥꯔꯛꯄ ꯅꯨꯄꯥꯗꯨꯒ ꯑꯗꯨꯝ ꯅꯨꯡꯁꯤꯅ ꯇꯥꯕ? ꯆꯠꯂꯣ ꯌꯥꯔꯦ ꯂꯦꯡꯉꯣ꯫ ꯀꯣꯛꯇꯥꯡꯗꯨ ꯌꯥꯝ ꯁꯥꯎꯅ ꯈꯣꯡꯂꯩ ꯊꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯁꯛꯇꯥꯁꯤꯒ ꯃꯃꯥ ꯃꯄꯥꯒꯤ ꯃꯔꯜ ꯌꯥꯝ ꯂꯩꯅ ꯁꯨꯝ ꯀꯣꯏꯕꯤꯕꯁꯤꯗ꯫ ꯊꯥꯔꯤꯛ ꯃꯌꯨꯝ ꯆꯪꯗ꯭ꯔꯤ꯫ ꯃꯥ ꯉꯁꯤ ꯅꯨꯃꯤꯠꯁꯤꯗ ꯁꯥꯃꯨ ꯑꯃꯗꯤ ꯏꯕꯣꯕꯤ ꯑꯅꯤꯁꯨ ꯎꯅꯔꯒ ꯋꯥ ꯆꯪꯊꯣꯛꯅꯁꯤ ꯌꯥꯗꯕ ꯃꯤꯗꯨꯅ ꯀꯥꯎꯊꯣꯛꯈ꯭ꯔꯒ ꯑꯌꯥꯕ ꯑꯃꯗꯨꯗ ꯅꯞꯁꯤꯟꯒꯦ ꯁꯤꯅꯤ ꯃꯥꯅ ꯈꯜꯂꯤꯕꯁꯤ꯫ ꯏꯕꯣꯕꯤ ꯃꯥꯅ ꯂꯩꯔꯤꯕ ꯄꯨꯈ꯭ꯔꯤ ꯃꯅꯥꯛꯇꯨꯗ ꯆꯪꯉꯛꯏ꯫ ꯊꯥꯔꯤꯛ, ꯑꯩꯒꯤ ꯁꯅꯥꯗꯣ ꯄꯤꯒꯦꯅ ꯀꯧꯔꯛꯄ ꯅꯠꯇ꯭ꯔꯣ? ꯀꯩ ꯑꯩ ꯊꯦꯡꯉꯤ꯫ ꯏꯃꯥꯅ ꯍꯥꯏꯅꯕ ꯅꯨꯄꯤꯗꯣ ꯉꯁꯤ ꯏꯃꯥꯅ ꯁꯛ ꯈꯪꯅꯧ ꯁ꯭ꯋꯥꯏꯔꯦ꯫ ꯁꯅꯥꯗꯣ ꯃꯄꯨ ꯑꯁꯦꯡꯕꯗ ꯄꯤꯔꯝꯃꯒꯦ꯫ ꯀꯩꯅꯣ ꯇꯥꯏꯕꯣ? ꯏꯕꯥꯅꯤꯗꯤ ꯑꯗꯨꯝ ꯅꯨꯡꯁꯤꯅꯁꯤ꯫ ꯑꯩ ꯃꯣꯏ ꯑꯅꯤꯗꯣ ꯅꯨꯡꯁꯤꯕ ꯉꯝꯗꯦꯕ꯫ ꯍꯣ, ꯃꯥꯟꯕ ꯍꯦꯟꯃꯟꯈ꯭ꯔꯦ꯫ ꯃꯁꯛ ꯀꯥꯕꯛ ꯐꯖꯕ ꯃꯤꯅ ꯄꯣꯡꯕꯁꯤꯗꯤ ꯏꯕꯦꯝꯃ꯫ ꯊꯥꯔꯤꯛ ꯁꯥꯎꯅ ꯌꯥꯔꯦ ꯏꯕꯣꯕꯤ, ꯂꯦꯡꯉꯣ ꯁꯦ ꯅꯪꯒꯤ ꯁꯅꯥ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯥꯔꯤꯛ ꯁꯥꯃꯨ ꯑꯃꯨꯛ ꯂꯥꯛꯄ ꯉꯥꯏꯍꯧꯋꯤ꯫ ꯁꯥꯃꯨꯅ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯊꯥꯔꯤꯛ? ꯏꯕꯣꯕꯤꯁꯤꯅ ꯀꯩꯗꯧꯕ ꯂꯥꯛꯑꯝꯃꯤꯅꯣ? ꯍꯩꯃꯥ ꯇꯥ ꯁꯥꯃꯨ,
ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯄꯤ ꯅꯧꯁꯤꯟꯅꯔꯛꯏ꯫ ꯍꯩꯃꯥ ꯀꯩꯗꯧꯔꯒꯦ ꯀꯩ ꯍꯥꯏꯔꯝꯃꯤꯅꯣ? ꯇꯥꯁꯥꯃꯣ, ꯇꯥꯏꯕꯣꯕꯤꯒ ꯑꯩꯒ ꯈꯪꯅꯕꯁꯨ ꯅꯠꯇꯦ, ꯃꯥꯒꯤ ꯁꯅꯥꯁꯦ ꯅꯝꯗꯅ ꯄꯤꯁꯤꯜꯂꯛꯄꯅꯤ꯫ ꯑꯩꯕꯨ ꯃꯤꯌꯥꯝ ꯃꯥꯡꯗ ꯌꯣꯜꯂꯝꯃꯤꯅꯦ ꯃꯥꯅ, ꯃꯥꯒꯤ ꯁꯅꯥꯁꯦ ꯑꯩ ꯍꯧꯖꯤꯛ ꯀꯧꯔꯒ ꯄꯤꯈꯤꯕ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯧꯁꯟꯅꯔꯝꯕ ꯃꯥꯏꯊꯣꯡ ꯐꯠ ꯍꯣꯡꯗꯨꯅ, ꯑꯗꯣ ꯗꯥꯗꯥ, ꯅꯪꯒꯤ ꯂꯤꯛꯁꯤꯗꯤ ꯑꯩꯅ ꯁꯥꯍꯟꯕꯤꯅꯤꯅ ꯄꯤꯔꯛꯑꯣ ꯍꯥꯏꯔꯛꯑꯅꯨꯀꯣ, ꯑꯩ ꯑꯗꯨꯝ ꯁꯤꯔꯒꯦꯕ꯫ ꯃꯤꯅ ꯗꯥꯗꯁꯦ ꯅꯨꯄꯤ 5 ꯂꯣꯜꯂꯦ ꯍꯥꯏꯔꯛꯄꯗ ꯑꯩꯅ 2ꯇꯪꯅꯤ ꯍꯥꯏꯔꯤꯕꯅꯤ, ꯗꯥꯗꯕꯨ 5 ꯂꯣꯟꯕ꯭ꯔꯅꯦ? ꯁꯥꯃꯨ ꯈꯤꯇꯪ ꯃꯁꯥꯗꯨ ꯄꯥꯈꯠꯄ ꯃꯥꯟꯗꯅꯕ, ꯍꯩ ꯀꯥꯏꯗꯩꯅꯣꯍꯦ, ꯅꯪꯒ 3ꯇꯪꯅꯤ ꯀꯩꯅꯣ, ꯀꯗꯥꯏꯗꯩ 5ꯅꯣ? 2ꯗꯨꯗꯤ ꯈꯥꯏꯅꯈ꯭ꯔꯦ ꯍꯥꯏꯔꯤꯗꯨꯗꯤ꯫ ꯑꯗꯣ ꯗꯥꯗꯥ, ꯑꯩ ꯆꯪꯉꯒꯦ, ꯍꯌꯦꯡꯗꯣ ꯁꯤꯒꯤ ꯃꯇꯝꯁꯤꯗ ꯊꯦꯡꯅꯁꯤ꯫ ꯁꯥꯃꯨ ꯏ ꯇꯧꯗꯨꯅ ꯋꯥ ꯉꯥꯡꯗ꯭ꯔꯤꯉꯩ ꯊꯥꯔꯤꯛ ꯃꯌꯨꯝꯂꯣꯝꯗ ꯆꯪꯈꯤ꯫ ꯁꯥꯃꯨꯅ ꯍꯌꯦꯡꯗꯤ ꯍꯦꯛꯇ ꯄꯨꯁꯤꯜꯂꯛꯀꯦ, ꯑꯩꯒꯤ ꯅꯨꯄꯤ 5 ꯂꯩꯕꯗꯨꯗ ꯐꯥꯎ ꯃꯉꯣꯟꯗ ꯊꯥꯗꯔꯤꯕ ꯁꯦꯜ ꯑꯁꯨꯝꯅ ꯊꯥꯗꯗꯦꯅꯦ, ꯈꯪꯅꯤꯗꯅ ꯍꯌꯦꯡꯗꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯥꯃꯨ ꯃꯌꯨꯝꯗ ꯍꯌꯦꯡ ꯉꯥꯏꯔꯨꯔꯒꯦ ꯍꯥꯏꯔꯝꯃꯒ ꯍꯟꯈꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ꯫ ꯁꯥꯃꯨ ꯋꯥꯈꯜ ꯈꯟꯃꯟꯗꯅ ꯑꯍꯤꯡ ꯇꯨꯝꯕ ꯌꯥꯔꯝꯗꯦ꯫ ꯅꯣꯡ ꯉꯥꯜꯂꯤ ꯉꯥꯜꯂꯤ ꯇꯧꯔꯛꯄꯗ ꯁꯥꯃꯨ ꯍꯧꯒꯠꯂꯒ ꯃꯥꯅ ꯁꯦꯠꯄ ꯌꯥꯕ ꯐꯤꯔꯣꯜ ꯈꯜꯂꯤ꯫ ꯅꯨꯄꯤ 5 ꯂꯣꯜꯂꯕꯁꯨ ꯃꯥ ꯅꯨꯄꯤꯗ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯆꯣꯞꯄꯤ, ꯃꯥꯒꯤ ꯃꯁꯥꯗ ꯑꯔꯣꯏꯕ ꯑꯔꯦꯞꯄ ꯑꯋꯣꯛꯄ ꯅꯥꯏꯗꯦ꯫ ꯃꯤꯅ ꯊꯕꯛ ꯏꯪꯈꯥꯡ ꯆꯠꯅꯕ ꯃꯇꯝꯗꯒꯤ ꯊꯣꯛꯂꯛꯇꯨꯅ ꯊꯥꯔꯤꯛꯄꯨ ꯃꯥꯒꯤ ꯍꯦꯛ ꯍꯦꯛ ꯎꯅꯐꯝ ꯄꯨꯈ꯭ꯔꯤ ꯃꯄꯥꯗ ꯉꯥꯏ꯫ ꯇꯣꯝꯕꯤꯒ ꯄꯥꯛꯄꯤꯒꯗꯨ ꯂꯝꯕꯤꯗ ꯂꯥꯛꯄ ꯎꯕꯗꯨꯗ ꯀꯧꯁꯤꯜꯂꯤ꯫ ꯄꯥꯛꯄꯤ, ꯁꯤꯗ ꯂꯥꯎꯅꯦ꯫ ꯄꯥꯛꯄꯤ ꯇꯣꯝꯕꯤ ꯇꯥꯅꯕ ꯈꯞ ꯇꯞꯅ, ꯑꯁꯤꯅ ꯊꯥꯔꯤꯛ ꯀꯧꯔꯁꯨ ꯍꯥꯏꯔꯛꯇꯣꯏ ꯑꯣꯏꯔꯝꯅꯤ꯫ ꯀꯥꯏ ꯆꯠꯂꯨꯏꯅꯣ ꯅꯣꯏꯕꯣ? ꯐꯤ ꯊꯤꯟꯕ꯫ ꯀꯩꯗꯧꯔꯦ ꯇꯥꯁꯥꯃꯣ, ꯏꯅꯝꯃ ꯌꯨꯝ ꯂꯩꯍꯧꯗꯦ? ꯉꯥꯏꯔꯤꯕꯅꯤ ꯃꯥ, ꯍꯣꯔꯦꯟ ꯊꯣꯛꯂꯛꯀꯅꯤ꯫ ꯑꯗꯨꯗꯤ ꯆꯠꯂꯒꯦ, ꯉꯥꯏꯍꯧꯔꯣ꯫ ꯏꯍꯦ ꯉꯥꯏꯈꯣꯅꯦꯍꯦ, ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯁꯥꯁꯤ ꯀꯩꯅꯣ꯫ ꯁꯥꯃꯨ ꯅꯨꯄꯤ ꯃꯆꯥ ꯑꯃꯠꯇ ꯎꯕ ꯌꯥꯗꯦ꯫ ꯆꯪꯁꯤꯜꯂꯒ ꯃꯤꯅ ꯍꯩꯅꯩ ꯈꯪꯗꯦ ꯍꯩꯅꯗꯦ ꯈꯪꯗꯦ ꯋꯥꯔꯤ ꯁꯥꯕ ꯍꯦꯛꯇ ꯍꯧꯖꯤꯜꯂꯤ꯫ ꯇꯣꯝꯕꯤꯅ, ꯇꯥꯁꯥꯃꯣ, ꯑꯩꯈꯣꯏ ꯊꯕꯛ ꯂꯩꯍꯧꯔꯤꯌꯦ, ꯏꯆꯦ ꯊꯥꯔꯤꯛꯀꯨꯝꯕ ꯅꯠꯇꯤꯌꯦ, ꯇꯥꯗ ꯉꯥꯏꯍꯥꯛ ꯉꯥꯏꯍꯧꯈꯣꯀꯣ꯫ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯃꯕꯥꯅꯤ ꯈꯣꯡꯂꯩ ꯊꯨꯅ ꯆꯠꯈꯤ꯫ ꯁꯥꯃꯨꯅ, ꯍꯩꯃꯥ ꯀꯔꯤ ꯑꯉꯥꯡꯅꯣꯅꯦ, ꯊꯥꯔꯤꯛꯀ ꯌꯥꯝ ꯈꯦꯠꯅꯩꯗ꯫ ꯅꯨꯃꯤꯠꯁꯤꯁꯨ ꯈꯪꯍꯧꯗꯦ, ꯌꯥꯆꯪꯉꯛꯄ ꯃꯇꯝꯅꯤ꯫ ꯊꯥꯔꯤꯛ ꯁꯅꯥꯕꯨꯟ ꯑꯃ ꯄꯥꯏꯗꯨꯅ ꯊꯣꯛꯂꯛꯏ꯫ ꯊꯥꯕꯜꯒꯤ ꯃꯇꯨꯡꯗꯒꯤ ꯊꯥꯔꯤꯛꯁꯤ ꯂꯩꯀꯥꯏꯒꯤ ꯑꯍꯜ ꯈꯪꯗꯦ ꯂꯩꯁꯥꯕꯤ ꯈꯪꯗꯦ ꯑꯃꯠꯇꯅ ꯌꯥꯈꯤꯗ꯭ꯔꯕꯅꯤ꯫ ꯑꯗꯨꯅ ꯃꯥꯒ ꯄꯨꯟꯅꯕ ꯀꯅꯥꯝꯇ ꯂꯩꯁꯤꯜꯂꯛꯇ꯭ꯔꯤ꯫ ꯃꯥꯒ ꯀꯣꯛ ꯆꯥꯅꯕ 2-3ꯗꯨꯁꯨ ꯃꯌꯨꯝꯗ ꯃꯥꯒꯤ ꯊꯕꯛ ꯐꯤꯁꯥ ꯂꯣꯟꯁꯥ ꯇꯧꯗꯨꯅ ꯁꯦꯜ ꯇꯥꯜꯂꯤ꯫ ꯊꯥꯔꯤꯛꯀ ꯀꯣꯛ ꯆꯥꯅꯩ ꯍꯥꯏꯕ ꯈꯛꯅꯤ꯫ ꯊꯥꯔꯤꯛꯇꯤ ꯃꯆꯤꯟꯗ ꯈꯛ ꯊꯧꯕ, ꯃꯁꯥꯒꯤ ꯁꯦꯜ ꯊꯣꯛꯅꯅꯕ ꯂꯝꯕꯤ ꯊꯤꯗꯦ꯫ ꯃꯥꯒꯤ ꯍꯥꯏꯕꯨ ꯈꯨꯟ ꯄꯨꯝꯕꯗꯒꯤ ꯅꯨꯄꯥ ꯈꯪꯅꯔꯒ ꯁꯦꯜ ꯈꯦꯠꯄ ꯑꯃꯗꯤ ꯅꯨꯡꯉꯥꯏꯊꯣꯛꯄ ꯑꯁꯤꯅꯤ꯫ ꯇꯥꯁꯥꯃꯣ, ꯀꯌꯥꯝ ꯀꯨꯏꯔꯒꯦ? ꯂꯥꯛꯇ ꯉꯥꯏꯔꯤꯗ꯫ ꯊꯥꯔꯤꯛꯅ ꯁꯥꯃꯨꯁꯦ ꯄꯥꯝꯕ ꯅꯠꯇꯦ, ꯄꯩꯁꯥ ꯄꯥꯏ ꯍꯥꯏꯕꯒꯤ ꯈꯦꯠꯄ ꯌꯥꯅꯕ ꯂꯣꯏꯅꯕꯅꯤ꯫ ꯁꯥꯃꯨ ꯈꯛꯇ ꯅꯠꯇꯦ ꯃꯥꯅ ꯂꯣꯏꯅꯕ ꯅꯨꯄꯥ ꯈꯨꯗꯤꯡꯃꯛ꯫ ꯊꯥꯔꯤꯛꯅ, ꯑꯗꯣ ꯄꯩꯁꯥ ꯌꯧꯔꯛꯄ꯭ꯔꯣ? ꯑꯩ ꯁꯣꯝꯗ ꯑꯆꯤꯟꯕ ꯑꯃ ꯂꯩꯔꯤ꯫ ꯌꯥꯝꯅꯗꯤ ꯌꯥꯎꯔꯛꯇ꯭ꯔꯤꯕꯣ, ꯈꯔꯗꯤ ꯌꯥꯎꯏ, ꯁꯤ ꯂꯧꯔꯣ꯫ ꯁꯥꯃꯨꯅ ꯊꯥꯔꯤꯛꯁꯤ ꯉꯁꯤꯃꯛ ꯃꯌꯨꯝꯗ ꯄꯨꯒꯦ ꯈꯜꯂꯒ ꯂꯥꯛꯈꯤꯕꯅꯤ꯫ ꯁꯥꯃꯨꯁꯨ ꯑꯄꯪꯕ ꯅꯠꯇꯕꯅꯤꯅ ꯁꯦꯜ ꯈꯦꯠꯄ ꯍꯩꯕꯤꯁꯤꯒꯤ ꯃꯅꯝꯃ ꯁꯦꯜ ꯎꯕ ꯌꯥꯗꯕꯤꯗꯨꯒ ꯁꯥꯃꯨꯒ ꯇꯥꯟꯅꯔꯒ ꯂꯩꯀꯥꯏ ꯃꯤ ꯈꯔ ꯈꯣꯝꯃꯒ ꯊꯥꯔꯤꯛꯀ ꯃꯕꯥꯅꯤ ꯀꯩꯅꯥ ꯀꯠꯄꯤꯌꯨꯅ ꯉꯁꯥꯏꯅ ꯁꯥꯃꯨꯅ ꯁꯦꯜ ꯄꯤꯔꯒ ꯋꯥ ꯃꯦꯟꯈ꯭ꯔꯕꯅꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯂꯩꯀꯥꯏ ꯃꯤ ꯈꯔ ꯆꯪꯉꯛꯇꯨꯅ ꯃꯕꯥꯅꯤꯕꯨ ꯐꯥꯔꯝꯃꯤ꯫ ꯊꯥꯔꯤꯛꯅ, ꯀꯩꯅꯣ ꯃꯌꯥꯝ ꯇꯧꯕꯤꯔꯤꯁꯤꯕꯣ? ꯑꯍꯜ ꯑꯃꯅ, ꯏꯕꯦꯝꯃ ꯊꯥꯔꯤꯛ, ꯅꯪꯁꯦ ꯊꯥꯕꯜ ꯅꯨꯃꯤꯠꯇꯒꯤꯅꯤ, ꯊꯥꯕꯜꯁꯨ ꯅꯪꯅ ꯃꯊꯣꯡ ꯈꯪꯗꯅ ꯁꯤꯜꯂꯒ ꯀꯥꯏꯍꯟꯈ꯭ꯔꯦꯗꯅ꯫ ꯈꯔ ꯅꯍꯥ ꯑꯃꯅ, ꯃꯇꯨ ꯃꯆꯥ ꯂꯩꯔꯕ ꯅꯨꯄꯥꯁꯤ ꯅꯠꯇ꯭ꯔꯕꯗꯤ ꯏꯕꯦꯝꯃꯒꯤ ꯅꯨꯄꯥ ꯂꯩꯇ꯭ꯔꯕ꯭ꯔꯣ? ꯅꯕꯥꯅꯤ ꯍꯧꯖꯤꯛ ꯀꯩꯅꯥ ꯀꯠꯇꯧꯔꯤꯕꯅꯤ꯫ ꯊꯥꯔꯤꯛ ꯄꯦꯔꯤ ꯄꯦꯔꯤ, ꯀꯩꯅꯣ ꯏꯅꯦ ꯍꯣꯏ ꯇꯧꯕꯤꯔꯤꯁꯤꯕꯣ? ꯃꯥꯅ ꯂꯥꯛꯆꯕꯅꯤ, ꯑꯩ ꯃꯥꯒ ꯈꯪꯅꯗꯤꯌꯦ꯫ ꯍꯩ, ꯉꯁꯥꯏꯗꯒꯤ ꯅꯣꯏꯅ ꯇꯧꯔꯤꯁꯦ ꯑꯩꯈꯣꯏ ꯂꯣꯏꯅ ꯎꯔꯤꯕꯅꯤ, ꯀꯔꯤꯒꯤ ꯆꯦꯟꯕ? ꯀꯩꯅꯥ ꯀꯠꯁꯦ ꯃꯌꯥꯝ꯫ ꯃꯌꯥꯝꯁꯨ ꯀꯠꯁꯦ ꯍꯥꯏꯅꯔꯒ ꯂꯩ ꯄꯔꯦꯡ 2 ꯄꯤꯁꯤꯜꯂꯛꯏ꯫ ꯑꯗꯨꯒ ꯁꯥꯃꯨ ꯑꯃꯗꯤ ꯊꯥꯔꯤꯛ ꯀꯩꯅꯥ ꯀꯠꯂꯝꯃꯤ꯫ ꯁꯥꯃꯨꯗꯤ ꯍꯔꯥꯎꯕꯅ ꯂꯣꯏꯔꯝꯃꯤ꯫ ꯊꯥꯔꯤꯛ, ꯀꯔꯤꯝ ꯈꯜꯂꯨꯔꯅꯨ, ꯑꯩꯈꯣꯏꯗ ꯆꯠꯂꯁꯤ꯫ ꯊꯥꯔꯤꯛ ꯀꯞꯇꯨꯅ, ꯑꯩꯅ ꯅꯍꯥꯟꯈꯩ ꯄꯣꯡꯉꯕꯁꯦ ꯑꯇꯣꯝꯕꯤ ꯑꯣꯏꯅꯕ ꯑꯣꯏꯔꯦ꯫ ꯅꯨꯄꯥꯗꯒꯤ ꯁꯦꯜ ꯂꯧꯔꯒ ꯐꯖꯕꯤ ꯁꯥꯔꯝꯗ꯭ꯔꯗꯤ ꯑꯩ ꯉꯁꯤꯒꯤ ꯗꯁꯥꯁꯦ ꯇꯥꯔꯝꯃꯣꯏꯀꯣ꯫ ꯑꯩꯅ ꯊꯥꯕꯜ ꯁꯤꯟꯕ ꯌꯥꯎꯕꯗ ꯑꯩꯅ ꯈꯛꯅ ꯁꯤꯟꯕꯗꯧꯅ ꯏꯊꯛ ꯊꯣꯡꯕꯁꯤꯡꯗ ꯉꯥꯡꯂꯨꯕꯗꯨꯅ ꯉꯁꯤ ꯑꯍꯜꯈꯩꯅꯁꯨ ꯉꯁꯤꯒꯤ ꯊꯧꯗꯣꯛꯁꯤꯗ ꯑꯩꯒꯤ ꯃꯥꯌꯣꯛꯇ ꯂꯣꯏꯅ ꯂꯦꯞꯈ꯭ꯔꯦꯀꯣ꯫ ꯑꯩ ꯌꯥꯝꯅ ꯄꯦꯟꯗꯦ꯫
ꯑꯇꯣꯝꯕꯤ ꯑꯣꯏꯗꯣꯔꯕ ꯅꯨꯄꯥ ꯃꯌꯥꯝ ꯄꯥꯎ ꯐꯥꯎꯅꯔꯝꯗ꯭ꯔꯤꯅꯤꯀꯣ ꯇꯥ ꯀꯧꯇꯥꯛ ꯅꯪ ꯌꯥꯝ ꯅꯨꯡꯁꯤꯔꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯞꯇꯨꯅ ꯁꯥꯃꯨꯒꯤ ꯃꯇꯨꯡ ꯏꯜꯂꯤ ꯑꯁꯣꯝꯗ ꯁꯥꯃꯨꯒꯤ ꯅꯨꯄꯤ ꯃꯉꯥꯗꯨ ꯄꯥꯎ ꯇꯥꯔꯝꯃꯤ ꯃꯉꯥ ꯁꯨꯕꯤꯗꯨ ꯁꯥꯎꯕꯅ ꯃꯩ ꯍꯧꯔꯝꯃꯤ ꯅꯨꯄꯤ ꯑꯍꯟꯅ ꯐꯅꯗꯨꯝ ꯅꯨꯡꯉꯥꯏꯔꯤꯌꯦ ꯏꯅꯥꯎꯁꯤꯡꯁꯤꯅ ꯁꯥꯎꯕꯁꯤ ꯎꯕꯗ ꯃꯉꯥ ꯁꯨꯕꯤꯗꯨꯅ ꯏꯆꯦ ꯌꯥꯝ ꯍꯧꯔꯛꯀꯅꯨ ꯑꯁꯨꯛ ꯆꯣꯞꯄ ꯅꯨꯄꯥꯁꯤꯕꯨ ꯑꯩꯕꯨ ꯑꯍꯨꯝ ꯁꯨꯕꯤꯗꯨꯅ ꯊꯥꯏꯅ ꯃꯔꯤ ꯁꯨꯕꯤꯁꯦ ꯄꯨꯁꯤꯜꯂꯛꯄ ꯃꯇꯝꯗ ꯑꯩꯅ ꯆꯥꯈꯤꯕꯗꯣ ꯑꯇꯣꯝꯕꯤ ꯅꯪꯁꯨ ꯇꯔꯨꯛ ꯁꯨꯕꯤ ꯑꯃ ꯄꯨꯔꯛꯄꯗ ꯑꯗꯨꯒꯤ ꯃꯩꯆꯥꯛꯇꯣ ꯐꯪꯂꯕ꯭ꯔꯣ ꯃꯉꯥ ꯁꯨꯕꯤꯗꯨꯅ ꯇꯥꯅꯤꯡꯗꯦ ꯏꯆꯦ ꯂꯥꯛꯈꯤꯁꯅꯨ ꯊꯥꯕꯜ ꯁꯤꯟꯕꯗ ꯍꯩꯊꯣꯏ ꯁꯤꯡꯊꯣꯏꯃꯟꯗꯅ ꯂꯩꯁꯥꯕꯤ ꯑꯃꯠꯇ ꯊꯣꯛꯄꯤꯔꯛꯇꯦꯗꯥꯏ ꯃꯗꯨꯏ ꯄꯦꯇꯋꯥꯗꯣ ꯅꯨꯄꯥꯗꯒꯤ ꯁꯦꯜꯁꯨ ꯌꯥꯝ ꯈꯦꯠꯂꯦ ꯍꯥꯏ ꯑꯩꯗꯤ ꯌꯥꯝ ꯊꯧꯅꯤꯡꯉꯤꯗ ꯅꯨꯄꯥꯅꯤꯅ ꯁꯦꯜ ꯈꯔ ꯄꯥꯏꯔꯦꯅ ꯅꯨꯄꯤꯒꯁꯤ ꯀꯩꯁꯨ ꯂꯩꯇꯅ ꯈꯜꯂꯤ ꯅꯨꯄꯤꯗꯨꯁꯨ ꯌꯥꯝ ꯈꯦꯠꯄ ꯄꯥꯝꯃꯦ ꯁꯦꯜ ꯎꯕ ꯌꯥꯗꯦꯕ ꯁꯥꯃꯨꯒ ꯊꯥꯔꯤꯛꯀꯁꯨ ꯆꯪꯉꯛꯇꯨꯅ ꯃꯥꯡꯒꯣꯟꯗ ꯂꯦꯞꯄꯤ ꯊꯥꯔꯤꯛꯇꯤ ꯅꯨꯄꯤ ꯃꯉꯥ ꯁꯨꯔꯝꯕꯗꯨꯗ ꯄꯨꯡꯉꯛꯉꯛꯈ꯭ꯔꯤ ꯀꯩꯅꯣ ꯇꯥ ꯁꯥꯃꯨ ꯅꯪ ꯅꯨꯄꯤ ꯉꯥꯛꯇꯔꯣ ꯅꯨꯄꯤ ꯑꯍꯟꯗꯨꯅ ꯃꯥꯅꯤ ꯅꯪꯅ ꯇꯔꯨꯛ ꯁꯨꯕꯤꯅꯤ ꯊꯥꯕꯜꯗꯨ ꯏꯔꯦꯅ ꯁꯤꯜꯂꯝꯃꯗꯤ ꯅꯪ ꯗꯁꯥ ꯇꯥꯔꯝꯃꯣꯏ ꯊꯥꯕꯜꯒꯤ ꯅꯃꯥꯗ ꯅꯨꯄꯥꯗꯩ ꯁꯦꯜ ꯂꯧꯔꯗꯤ ꯅꯨꯄꯥꯁꯨ ꯁꯦꯜꯒꯤ ꯃꯃꯜ ꯍꯟꯖꯤꯟꯅꯕ ꯇꯧꯔꯛꯄ ꯇꯥꯕ ꯅꯨꯄꯤ ꯃꯉꯥ ꯁꯨꯕꯤꯗꯨ ꯌꯥꯝ ꯁꯥꯎꯅ ꯅꯪꯕꯨ ꯁꯦꯜ ꯂꯧꯊꯣꯛꯑꯁꯨ ꯄꯥꯈꯪꯗꯒꯤ ꯂꯧꯊꯣꯛꯄ ꯌꯥꯗ꯭ꯔꯣ ꯅꯨꯄꯤ ꯂꯩꯔꯕ ꯅꯨꯄꯥꯁꯤ ꯅꯠꯇ꯭ꯔꯗꯤ ꯂꯩꯇ꯭ꯔꯕ꯭ꯔꯣ ꯊꯥꯔꯤꯛ ꯀꯞꯇꯨꯅ ꯍꯣꯏ ꯃꯥ ꯑꯩ ꯇꯔꯨꯛ ꯁꯨꯕꯤ ꯑꯣꯏꯗꯣꯔꯦ ꯃꯌꯥꯝꯗꯒꯤ ꯑꯩꯅ ꯍꯦꯜꯂꯤ ꯄꯣꯡꯉꯨꯕ ꯑꯁꯤꯇꯁꯨ ꯅꯠꯇꯅ ꯍꯦꯟꯅ ꯑꯍꯦꯟꯕ ꯄꯥꯝꯃꯨꯕꯒꯤ ꯗꯁꯥ ꯑꯩ ꯀꯣ ꯊꯥꯕꯜꯒ ꯄꯨꯡꯈꯤ ꯀꯤꯔꯦ ꯑꯩ ꯑꯁꯤ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯄꯦꯟꯗꯅ ꯀꯞꯄꯤ ꯃꯥꯅ ꯀꯞꯄꯤꯅꯦ ꯇꯧꯔꯤꯕꯗꯨ ꯁꯥꯃꯨꯒ ꯅꯨꯄꯤ ꯃꯉꯥ ꯁꯨꯕꯤꯗꯨꯅ ꯆꯩꯔꯛꯏ ꯍꯩ ꯇꯥꯅꯤꯡꯗꯦ ꯆꯠꯂꯣ ꯅꯪ ꯂꯩꯅꯤꯅ ꯂꯥꯛꯑꯕꯅꯤꯅ ꯊꯕꯛ ꯂꯣꯏꯁꯤꯟꯗꯧꯕ ꯃꯌꯥꯝ ꯂꯩꯕꯅꯤ ꯑꯝꯇ ꯄ꯭ꯔꯞ ꯂꯣꯏꯁꯤꯜꯂꯨ ꯌꯦꯡꯅꯤꯡꯗꯦ ꯀꯩ ꯊꯨꯏꯑꯦꯅ ꯀꯞꯆ ꯁꯥꯏꯅ ꯊꯥꯔꯤꯛ ꯆꯤꯟ ꯍꯟꯒꯠꯅ ꯈꯨꯝꯕꯁꯨ ꯉꯝꯗ ꯃꯊ꯭ꯋꯥꯏ ꯆꯥꯛꯅ ꯅꯨꯄꯤ ꯃꯉꯥꯗꯨꯅ ꯃꯤꯅꯥꯏꯒꯨꯝꯅ ꯁꯤꯖꯤꯟꯅꯈꯤ ꯑꯁꯣꯝꯗ ꯄꯥꯛꯄꯤ ꯍꯣꯏꯁꯨ ꯌꯥꯝꯅ ꯏꯪꯅ ꯆꯤꯛꯅ ꯊꯥꯕꯜ ꯁꯤꯟꯗꯨꯅ ꯆꯍꯤ ꯈꯨꯗꯤꯡ ꯍꯔꯥꯎ ꯆꯣꯡꯈꯤ ꯉꯁꯤ ꯑꯩ ꯃꯉꯥꯏꯔꯦꯅ ꯆꯠꯂꯨꯕ ꯍꯦꯟꯅ ꯑꯍꯦꯟꯕ ꯄꯥꯝꯃꯨꯕ ꯊꯥꯔꯤꯛꯇꯤ ꯃꯄꯥꯟ ꯊꯣꯛꯄꯁꯨ ꯉꯝꯗ ꯃꯥꯅ ꯇꯧꯔꯨꯕ ꯐꯠꯇꯕꯗꯨꯅ ꯀꯞꯇꯨꯅ ꯄꯨꯟꯁꯤ ꯂꯦꯟꯈꯤ